ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯏꯆꯦꯁꯦ ꯃꯥꯁꯦ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯈꯤꯇꯪ ꯋꯥꯔꯛꯑꯦ꯫ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯑꯍꯨꯝꯅꯦ, ꯏꯆꯦꯅ ꯑꯍꯟꯅꯦ, ꯃꯧꯄꯥ ꯑꯅꯤꯒ ꯂꯩꯌꯦ꯫ ꯃꯣꯏ ꯕꯕꯥꯅ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯂꯣꯏꯅꯃꯛ ꯄꯨꯕꯅꯦ꯫ ꯃꯣꯏ ꯕꯥꯁꯦ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ, ꯆꯦꯛꯀꯤ ꯌꯨꯝ ꯁꯥꯕ ꯃꯤꯁꯇ꯭ꯔꯤꯗꯣ ꯑꯗꯨ ꯑꯣꯏꯌꯦ꯫ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯗꯤ ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯋꯥꯔꯝꯗꯦ, ꯌꯥꯝꯅ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯅꯨꯡꯉꯥꯏꯕꯃꯛ ꯉꯝꯗ꯭ꯔꯒꯁꯨ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃ ꯂꯥꯛꯄꯗ ꯐꯤꯔꯣꯜꯒꯁꯦ ꯑꯗꯨꯝ ꯑꯍꯣꯡꯕꯗꯣ, ꯀꯨꯝꯍꯩ ꯍꯔꯥꯎꯒꯤ ꯐꯤꯔꯣꯜ ꯑꯃ ꯇꯥꯡꯕ ꯇꯥꯡꯗꯕ ꯈꯤꯇꯪ ꯑꯍꯣꯡꯕ ꯑꯣꯏꯔꯁꯨ ꯂꯩꯕꯤꯗꯅ ꯆꯍꯤ ꯑꯃꯒꯤ ꯊꯣꯟꯕꯤꯕꯒꯗꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯉꯝꯃꯦ꯫ ꯏꯆꯦꯒꯤ ꯏꯃꯥꯁꯦ ꯃꯥꯁꯦ ꯌꯥꯝꯅ ꯋꯥꯖꯔꯛꯑꯦ, ꯌꯥꯝꯅ ꯋꯥꯅ ꯍꯧꯖꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯇꯁꯦꯡꯅ ꯃꯄꯨꯔꯣꯏꯕ ꯑꯃꯅ ꯏꯃꯨꯡꯁꯦ ꯄꯨꯔꯕꯅꯤꯅ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯍꯤꯗꯥꯛ ꯅꯨꯡꯗꯥꯛ ꯉꯥꯎꯔꯒ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯗꯨꯝ ꯈꯠꯅꯕ ꯍꯧꯕ ꯈꯣꯠꯄ ꯇꯧꯋꯤꯗꯅꯀꯣ꯫ ꯏꯃꯨꯡꯒꯤ ꯚꯥꯔꯁꯦ ꯃꯥꯅ ꯂꯣꯏꯅ ꯄꯨꯔꯕꯅꯤꯅ ꯋꯥꯔꯛꯄꯒꯤꯕꯨꯗꯤ ꯑꯣꯏꯕ, ꯀꯣꯟꯅꯔꯛꯇꯕ ꯃꯇꯝꯁꯦ ꯂꯥꯛꯄ, ꯑꯗꯒꯤ ꯗꯦꯕ ꯀꯔꯃꯒꯤ ꯑꯗꯩ ꯃꯔꯨꯞ ꯊꯥꯡꯕ ꯈꯣꯠꯄ ꯏꯃꯨꯡꯒꯤ ꯂꯣꯏꯅꯃꯛꯁꯦ ꯃꯣꯏ ꯕꯕꯥꯅ ꯄꯨꯕꯒꯤ ꯁꯥꯎꯅꯤꯡꯗꯅ ꯍꯤꯗꯥꯛ ꯅꯨꯡꯗꯥꯛ ꯉꯥꯎꯁꯜꯂꯒ ꯃꯃꯥꯒ ꯍꯦꯛ ꯍꯦꯛ ꯑꯍꯤꯡꯗ ꯅꯨꯃꯤꯗꯥꯡ ꯊꯦꯡꯉꯀꯥꯟ ꯍꯜꯂꯛꯄ ꯀꯥꯟꯁꯤꯗ ꯈꯠꯅꯕ ꯑꯗꯩ ꯃꯃꯥꯕꯨ ꯐꯨꯕꯤꯕꯁꯦ ꯇꯧꯋꯤ꯫ ꯏꯆꯦꯅ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯅꯨꯡꯉꯥꯏꯖꯗꯦꯕꯀꯣ꯫ ꯑꯗꯩ ꯃꯥꯒ ꯍꯦꯛ ꯊꯪꯅꯕ ꯃꯧꯄ꯭ꯋꯥꯁꯦ ꯃꯉꯣꯟꯗ ꯍꯧꯗꯣꯛꯑꯦ, ꯕꯕꯥꯒ ꯏꯃꯥꯒꯁꯦ ꯈꯠꯅꯈ꯭ꯔꯦ, ꯑꯝꯇ ꯈꯥꯝꯃꯨꯁꯤ ꯂꯥꯎꯅ꯫ ꯃꯅꯥꯎꯄꯥꯁꯤꯗꯤ ꯀꯤꯕꯩꯅꯤ ꯈꯪꯗꯦ ꯑꯃꯒꯤꯅꯤ ꯈꯪꯗꯦ ꯇꯥꯁꯟꯅꯗꯕꯤꯗ ꯑꯗꯨꯝ ꯇꯨꯝꯃ ꯂꯩꯕ꯫ ꯏꯆꯦꯁꯦ ꯇꯨꯝꯕ ꯁꯨꯡꯉꯝ ꯉꯝꯗꯕꯀꯣ, ꯃꯃꯥꯗ ꯐꯨꯕꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯥꯅ ꯌꯥꯝ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯅ ꯈꯥꯝꯃꯦ꯫ ꯏꯆꯦꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯅ ꯈꯥꯝꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ, ꯃꯃꯥ ꯃꯄꯥ ꯈꯠꯅꯩꯗꯣ ꯃꯥꯅ ꯆꯧꯀ꯭ꯔꯤ ꯑꯃ ꯊꯥꯔꯒ ꯆꯧꯀ꯭ꯔꯤ ꯃꯊꯛꯇ ꯃꯥꯁꯦ ꯂꯦꯞꯈꯠꯂꯦꯗꯅ, ꯂꯦꯞꯈꯠꯂꯒ ꯈꯠꯅꯕꯁꯦ ꯈꯥꯝꯃꯦ ꯍꯥꯏꯌꯦ꯫ ꯁꯤꯗꯒꯤ ꯈꯔ ꯈꯔ ꯑꯗꯨꯝ ꯆꯥꯎꯔꯦꯀꯣ, ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯍꯤꯡꯉꯛꯑꯦ꯫ ꯍꯤꯡꯕ ꯃꯇꯝꯁꯤꯗ ꯃꯄꯥꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯉꯝꯃꯛꯇ꯭ꯔꯦꯅ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯍꯥꯏꯕꯗꯣꯀꯣ, ꯌꯨꯝꯁꯦ ꯑꯩꯅ ꯄꯨꯕꯁꯦ ꯈꯤꯇꯪ ꯉꯝꯗ꯭ꯔꯦ, ꯋꯥꯔꯦ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯁꯤꯃꯛꯇꯕꯨ ꯄꯩꯁꯥꯁꯦ ꯌꯥꯝ ꯆꯪꯉꯤꯗꯅꯀꯣ, ꯑꯗꯒꯤ ꯊꯥꯒꯤ ꯐꯤ ꯍꯥꯏꯕ ꯑꯃ ꯂꯩ, ꯑꯗꯒꯤ ꯕꯣꯏ ꯅꯨꯡ ꯀꯔꯤ ꯑꯗꯩ ꯂꯥꯏꯔꯤꯛ ꯀꯩꯀꯥ ꯂꯣꯏꯅ ꯂꯩꯕ ꯈꯣꯠꯄꯁꯦ ꯇꯧꯕꯅꯤꯅ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯋꯥꯕ, ꯆꯥꯕ ꯊꯛꯄꯁꯨ ꯍꯦꯛ ꯌꯥꯎꯕꯅꯤꯅ꯫ ꯁꯤꯗꯒꯤ ꯏꯆꯦꯁꯤꯒꯤ ꯏꯃꯥꯁꯦ ꯃꯥꯁꯦ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯔꯛꯑꯦ꯫ ꯃꯥꯁꯦ ꯆꯦꯡꯒꯤ ꯀꯔꯕꯥꯔꯁꯦ ꯁꯨꯝ ꯇꯧꯕ ꯍꯧꯔꯛꯑꯦꯕꯀꯣ꯫ ꯑꯗꯩ ꯆꯦꯡ ꯀꯔꯕꯥꯔꯁꯦ ꯇꯧꯕꯗꯒꯤ ꯑꯃꯨꯛ ꯃꯥꯅ ꯆꯦꯡꯒꯤ ꯀꯔꯕꯥꯔ ꯇꯧꯔꯤꯁꯦ ꯏꯆꯦꯁꯤꯒꯤ ꯃꯃꯥꯒꯤ ꯃꯄꯥꯝꯁꯦꯀꯣ, ꯃꯣꯏ ꯑꯕꯣꯛ ꯍꯣꯏꯁꯦ ꯁꯤꯗ ꯆꯠꯈ꯭ꯔꯅꯤ, ꯆꯠꯈ꯭ꯔꯒ ꯑꯃꯨꯛ ꯑꯥꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ ꯆꯤꯡ ꯈꯔ ꯅꯛꯑꯦ ꯍꯥꯏꯌꯦꯕꯀꯣ꯫ ꯆꯤꯡ ꯈꯔ ꯅꯛꯄꯒꯤ ꯑꯥꯗꯒꯤ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯅ ꯄꯨꯊꯔꯛꯄ ꯎ ꯃꯣꯔꯣꯛ ꯑꯣꯏꯔꯣ, ꯑꯗꯩ ꯃꯇꯝꯗꯨꯒꯤ ꯑꯦꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯗ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯗꯅꯀꯣ꯫ ꯃꯇꯝꯗꯨꯒꯤ ꯆꯤꯡꯗꯒꯤ ꯄꯨꯊꯔꯛꯄꯁꯦ ꯑꯃꯨꯛ ꯃꯣꯏ ꯏꯃꯥꯁꯤꯅ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯄ ꯁꯣꯝ ꯅꯥꯀꯟꯗ, ꯍꯥꯏꯗꯤ ꯑꯍꯤꯡ ꯂꯦꯛꯑꯦ ꯍꯥꯏꯌꯦ ꯃꯣꯏ ꯏꯃꯥꯁꯦ꯫ ꯉꯁꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯦ ꯆꯦꯡ ꯄꯨꯔꯒ ꯆꯠꯈ꯭ꯔꯒꯀꯣ ꯃꯣꯏ ꯑꯕꯣꯛꯍꯣꯏꯗ, ꯑꯗꯒꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯑꯃꯨꯛ ꯀꯩꯅꯣ ꯀꯩꯀꯥꯁꯦ, ꯑꯗꯩ ꯄꯣꯠ ꯇꯦꯛꯂꯛꯄ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯒꯤ ꯄꯨꯊꯔꯛꯄ ꯄꯣꯠꯁꯤꯡꯁꯦ ꯄꯨꯊꯔ ꯃꯥꯅ ꯑꯗꯨꯝ ꯌꯣꯟꯕ, ꯕꯖꯥꯔꯗ ꯀꯩꯗ ꯌꯣꯟꯕꯕꯨꯗꯤ ꯅꯠꯇꯦ, ꯃꯣꯏ ꯑꯗꯥꯏꯗ ꯑꯗꯨꯝ ꯃꯊꯥꯡ ꯃꯊꯥꯡ ꯇꯧꯅꯔꯒ ꯌꯣꯟꯕꯁꯦ ꯇꯧꯋꯦ꯫ ꯁꯤꯗꯒꯤ ꯈꯤꯇꯪꯗꯤ ꯑꯃꯨꯛ ꯀꯣꯝꯃꯛꯑꯦ ꯃꯣꯏꯁꯦ, ꯍꯥꯏꯗꯤ ꯄꯩꯁꯥꯗꯣ ꯏꯃꯥꯁꯨ ꯊꯣꯛꯂꯛꯑꯕꯅꯤꯅ ꯈꯤꯇꯪ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯖꯤꯟꯅꯕꯗꯣ ꯑꯣꯏꯔꯛꯑꯦꯕꯀꯣ꯫ ꯑꯗꯨꯗꯒꯤꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛꯇꯤ ꯏꯆꯦꯁꯤꯅ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯂꯣꯏꯁꯜꯂꯤ, ꯃꯃꯥꯗꯨꯅ ꯆꯠꯊꯣꯛꯈ꯭ꯔꯕꯅꯤꯅ꯫ ꯁꯤꯗꯒꯤ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯈꯔ ꯈꯔ ꯀꯩ ꯍꯥꯏꯅꯤ, ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯐꯤꯃꯛꯇ ꯊꯤꯕ ꯑꯣꯏꯔꯣ ꯈꯣꯠꯄ ꯑꯣꯏꯔꯣ, ꯃꯥꯁꯨ ꯄꯩꯁꯥ ꯂꯩꯅꯔꯤꯁꯨ ꯃꯥꯏ ꯄꯩꯁꯥ ꯂꯩꯔꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯁꯅꯤꯗ, ꯃꯥꯅ ꯄꯨꯊꯣꯛ ꯆꯠꯁꯤꯟ, ꯍꯥꯏꯗꯤ ꯑꯩ ꯅꯨꯄꯥꯁꯤꯅ ꯄꯨꯊꯣꯛꯆꯅꯤꯗ ꯈꯟꯕ꯫ ꯑꯗꯒꯤ ꯃꯣꯏ ꯕꯕꯥꯁꯤꯅ ꯑꯁ ꯑꯩ ꯅꯨꯄꯤꯁꯤ ꯄꯩꯁꯥ ꯊꯣꯛꯑꯕꯅꯤꯅ ꯃꯥ ꯄꯨꯊꯣꯛꯆꯔꯁꯅꯤꯗ ꯀꯥꯏꯅ ꯁꯨꯃꯥꯏꯅꯒ ꯇꯧꯕꯒ ꯌꯥꯎꯋꯦ ꯍꯥꯏꯌꯦ꯫ ꯑꯗꯩ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯃꯣꯏ ꯏꯃꯨꯡ ꯈꯛꯇꯅꯦ ꯍꯥꯏꯕ ꯋꯥꯔꯤꯁꯦ ꯈꯔ, ꯏꯆꯦꯍꯣꯏꯒꯤ ꯏꯃꯨꯡꯁꯦ, ꯏꯆꯦꯍꯣꯏꯒꯤ ꯕꯕꯥꯁꯤꯅ ꯌꯥꯏꯃ, ꯑꯗꯩ ꯃꯣꯏꯒꯤ ꯕꯥꯆꯧ, ꯑꯗꯒꯤ ꯀꯀꯥ ꯍꯣꯏꯗꯤ ꯑꯗꯨꯝ ꯊꯕꯛ ꯇꯧꯋꯦ꯫ ꯑꯗꯨ ꯃꯣꯏ ꯀꯀꯥꯁꯤꯒꯤꯗꯤ ꯃꯆꯥꯅꯨꯄꯤꯁꯦ ꯑꯃꯈꯛ ꯑꯣꯏꯕꯅꯤꯅ, ꯑꯉꯥꯡꯁꯨ ꯌꯥꯝꯗꯕꯅꯤꯅ, ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇ꯭ꯔꯒꯁꯨ ꯊꯣꯛꯂꯛꯏꯕ ꯈꯔꯗꯨꯅ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯁꯤꯖꯤꯟꯅꯕ꯫ ꯃꯣꯏ ꯀꯀꯥꯁꯦ ꯌꯨꯝ ꯄꯥꯟꯕ ꯍꯩꯕ, ꯑꯗꯒꯤ ꯃꯣꯏꯒꯤ ꯕꯥꯆꯧꯁꯦ ꯃꯥꯗꯤ ꯊꯕꯛ ꯇꯧꯋꯦ ꯍꯥꯏꯌꯦ, ꯑꯗꯒꯤ ꯀꯩꯝꯇ ꯋꯥꯠꯇꯕꯗꯣꯀꯣ, ꯊꯕꯛ ꯑꯃ ꯇꯧꯔꯕꯅꯤꯅ, ꯁꯦꯟꯇ꯭ꯔꯦꯜꯒꯤꯒ ꯑꯣꯏꯕꯅꯤꯅ ꯈꯔ ꯀꯣꯝꯅ ꯂꯩꯖꯕꯗꯣ꯫ ꯃꯣꯏꯒꯤꯅ ꯑꯉꯥꯡꯁꯨ ꯌꯥꯝꯃꯦ, ꯃꯆꯤꯟ ꯃꯅꯥꯎ 3 ꯀꯣꯏꯔꯦ, ꯊꯕꯛꯀ ꯇꯧꯍꯧꯗ꯭ꯔꯦ, ꯇꯧꯕꯗ ꯈꯤꯇꯪ ꯋꯥꯕ ꯖꯥꯠꯅꯤꯗ ꯃꯌꯥꯝꯗꯨꯗꯩ꯫ ꯃꯣꯏꯒꯤ ꯏꯃꯥꯒ ꯕꯕꯥꯒꯁꯤꯁꯨ ꯂꯨꯍꯣꯡꯉꯛꯇꯦ ꯍꯥꯏꯌꯦꯕꯀꯣ, ꯑꯩꯈꯣꯏ ꯂꯧꯈꯠꯄ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯣꯛꯈꯤꯕ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯁꯤꯗꯒꯤ ꯏꯆꯦꯁꯦ ꯑꯗꯨꯝ ꯂꯩꯁꯥꯕꯤ ꯑꯗꯨꯝ ꯈꯔ ꯈꯔ ꯑꯗꯨꯝ ꯐꯖꯔꯛꯑꯦ꯫ ꯃꯥꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯦ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯇꯝꯖꯔꯛꯑꯦꯕ, ꯍꯣꯠꯅꯖꯔꯛꯑꯦ꯫ ꯃꯉꯣꯟꯗ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯈꯣꯠꯂꯤ ꯀꯥꯟꯅ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦ, ꯌꯥꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯁꯨꯡꯄꯣꯛ ꯄꯣꯛꯇꯦꯕ꯫ ꯁꯨꯝꯃꯇꯪꯒꯤ ꯃꯥꯅ ꯍꯣꯠꯅꯅꯤꯡꯉꯤꯁꯦ ꯂꯥꯏꯔꯤꯛ, ꯑꯗꯒꯤ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ
ꯂꯩꯇꯕꯁꯤꯡꯁꯦ ꯁꯤꯁꯦ ꯌꯦꯡꯁꯤꯟꯕꯅꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯃꯥꯁꯦ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝꯁꯦ ꯁꯨꯝ ꯍꯣꯠꯅꯔꯒ ꯂꯩꯔꯗꯤ ꯏꯆꯥꯁꯦ ꯑꯦꯛꯖꯥꯝ ꯊꯥꯕꯁꯦ ꯁꯤꯗꯤ ꯌꯥꯔꯔꯣꯏꯅꯀꯣ ꯃꯃꯥꯁꯤꯅ ꯌꯥꯝ ꯍꯣꯠꯅꯖꯕꯗꯣ ꯃꯣꯏ ꯃꯥꯁꯦ ꯌꯨꯝ ꯄꯥꯟꯕ ꯌꯥꯝ ꯍꯩ ꯍꯥꯏꯌꯦꯕꯀꯣ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯩ ꯑꯗꯒꯤ ꯏꯃꯨꯡꯁꯤꯒꯤ ꯁꯣꯏꯗꯅꯕ ꯌꯥꯝ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯖꯩꯀꯣ ꯃꯣꯏꯒꯤ ꯏꯃꯥꯁꯦ ꯑꯗ ꯏꯆꯥꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯔꯣꯏꯅ ꯃꯥꯁꯦ ꯕꯣꯔꯗꯤꯡꯗ ꯊꯝꯕꯤꯔꯦ ꯑꯗ ꯕꯣꯔꯗꯤꯡꯗ ꯄꯩꯁꯥꯗꯣ ꯊꯣꯛꯂꯛꯑꯕꯅꯤꯅ ꯕꯣꯔꯗꯤꯡꯗ ꯊꯝꯃꯦ ꯃꯥꯁꯦ ꯕꯣꯔꯗꯤꯡꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯗꯅ ꯈꯣꯠꯇꯅ ꯂꯩ ꯃꯣꯏ ꯕꯣꯔꯗꯤꯡꯗ ꯂꯩꯔꯤꯁꯦ ꯃꯇꯝꯗꯨꯗ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯗꯩꯁꯨ ꯑꯗꯨꯝ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯂꯩꯕꯖꯥꯠꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯑꯇꯣꯞꯄ ꯃꯣꯏ ꯁ꯭ꯀꯨꯜ ꯃꯥꯟꯅꯗꯕꯁꯤꯡꯁꯤꯅꯁꯨ ꯃꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯀꯩꯀꯥ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯍꯥꯏ ꯏꯆꯦꯁꯦ ꯌꯥꯝ ꯍꯩꯅꯗꯕ ꯃꯥꯁꯦ ꯕꯣꯔꯗꯤꯡꯗ ꯂꯩꯕꯁꯦ ꯌꯥꯝ ꯂꯩꯅꯤꯡꯗꯦ ꯍꯥꯏꯕ ꯀꯩꯒꯤꯅꯣ ꯅꯨꯄꯥ ꯑꯃꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤꯒ ꯍꯥꯏꯔꯛꯄꯁꯦ ꯃꯉꯣꯟꯗ ꯑꯦꯂꯔꯖꯤ ꯇꯧꯕꯩ ꯇꯥꯏꯞꯇ ꯈꯟꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯁꯦꯡꯅ ꯈꯜꯂꯦ ꯍꯥꯏꯌꯦ ꯃꯥꯁꯦ ꯑꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯣꯡꯃ ꯃꯣꯏ ꯕꯕꯥꯁꯦ ꯌꯨꯝ ꯁꯥꯕ ꯆꯠꯄ ꯌꯨꯝ ꯁꯥꯕꯁꯤꯗ ꯃꯣꯏꯁꯦ ꯅꯥꯀꯟ ꯈꯣꯡꯁꯦ ꯌꯨꯝ ꯃꯊꯛꯇꯒꯤ ꯄꯤꯂꯔ ꯍꯩꯕꯃꯛꯇ ꯑꯣꯏꯔꯣ ꯃꯊꯛꯇ ꯂꯩꯕ ꯀꯥꯡꯕꯨꯗ ꯑꯩꯈꯣꯏꯒꯤ ꯅꯦꯠꯀꯗꯕꯁꯦ ꯑꯃꯗꯨꯅ ꯅꯦꯠꯇ꯭ꯔꯤꯉꯩꯗ ꯃꯣꯏ ꯕꯕꯥꯅ ꯍꯥꯟꯅ ꯅꯦꯠꯄꯗꯤ ꯃꯣꯏ ꯕꯕꯥꯁꯦ ꯃꯈꯥꯗ ꯇꯥꯔꯛꯑꯒ ꯈꯔ ꯑꯗꯨꯝ ꯌꯥꯝ ꯁꯥꯊꯤꯅ ꯁꯣꯛꯑꯕꯖꯥꯠꯅꯤꯗ ꯃꯈꯨꯠ ꯋꯥꯏꯗ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗ ꯁꯣꯛꯑꯒ ꯅꯨꯃꯤꯠꯁꯤꯁꯨ ꯏꯆꯦꯁꯦ ꯕꯣꯔꯗꯤꯡꯗ ꯂꯩꯕꯒꯤ ꯊꯥ ꯐꯥꯕꯒꯤ ꯐꯤ ꯊꯤꯕ ꯇꯥꯕ ꯅꯨꯃꯤꯠ ꯑꯣꯏꯕꯖꯥꯠꯅꯦꯕꯀꯣ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯑꯁꯣꯛ ꯑꯄꯟꯁꯨ ꯂꯩꯔꯕꯅꯤꯅ ꯃꯃꯥꯁꯤꯅ ꯃꯥꯕꯨ ꯂꯧꯕ ꯑꯗꯨꯝ ꯊꯥꯔꯛꯑꯦ ꯍꯥꯏ ꯃꯣꯏꯗꯒꯤ ꯃꯣꯏꯒꯤ ꯃꯕꯨꯡꯁꯤꯡ ꯑꯃ ꯊꯥꯔꯛꯑꯦ ꯍꯥꯏꯕꯀꯣ ꯃꯕꯨꯡꯁꯦ ꯊꯥꯔꯛꯑꯒ ꯀꯩꯅꯣ ꯇꯧꯔꯦ ꯊꯥꯒꯤ ꯐꯤꯁꯤꯁꯨ ꯄꯤꯊꯣꯛꯑꯝꯃꯣ ꯑꯗꯨꯒ ꯃꯥꯗꯣ ꯂꯧꯊꯣꯔꯛꯑꯣ ꯍꯥꯏꯗꯤ ꯃꯄꯥꯁꯨ ꯅꯥꯔꯕꯅꯤꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤꯗꯣ ꯃꯊꯪ ꯊꯥꯒꯤ ꯕꯣꯔꯗꯤꯡ ꯐꯤꯗꯣ ꯊꯤꯅꯤꯡꯉꯥꯏ ꯂꯩꯔꯔꯣꯏꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯗꯒꯤ ꯃꯕꯨꯡ ꯊꯣꯛꯄꯁꯤꯅ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯑꯦ ꯑꯗꯩ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯑꯒ ꯐꯤꯗꯣ ꯄꯤꯔꯝꯃꯦꯀꯣ ꯃꯥꯁꯦ ꯊꯣꯛꯂꯛꯑꯦꯀꯣ ꯃꯥꯁꯦ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯦ ꯍꯥꯏ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯁꯤꯕꯨ ꯌꯨꯝꯗ ꯑꯣꯏꯅ ꯄꯥꯖꯔꯒꯦꯅ ꯈꯟꯖꯕꯗꯣꯀꯣ ꯌꯨꯝꯗ ꯑꯣꯏꯅ ꯄꯥꯔꯒ ꯂꯩꯔꯒꯦ ꯑꯗꯒꯤ ꯁꯤꯗꯒ ꯈꯔ ꯂꯩꯅꯤꯡꯗꯕ ꯀꯥꯏ ꯃꯥꯁꯦ ꯍꯔꯥꯎ ꯊꯣꯛꯆꯔꯦ ꯊꯣꯛꯂꯛꯀꯥꯟꯗ ꯃꯌꯨꯝ ꯌꯧꯔꯀꯥꯟꯗ ꯃꯧꯄꯥꯁꯦ ꯁꯤꯁꯤꯅ ꯀꯩ ꯍꯥꯏꯒꯦꯗ ꯆꯦꯆꯦ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯌꯨꯝ ꯃꯊꯛꯇꯒꯤ ꯇꯥꯔꯛꯑꯦꯅ ꯑꯩꯈꯣꯏ ꯃꯥꯗꯣ ꯆꯠꯈ꯭ꯔꯦ ꯁꯤꯅꯦꯕ ꯆꯦꯆꯦ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯌꯨꯝ ꯃꯊꯛꯇꯒꯤ ꯇꯥꯔꯛꯑꯦꯅ ꯑꯩꯈꯣꯏ ꯃꯥꯗꯣ ꯑꯗꯨꯝ ꯀꯩꯅꯣꯗ ꯆꯠꯈ꯭ꯔꯦꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈ꯭ꯔꯦ ꯁꯤꯅꯦꯕ ꯍꯥꯏꯔꯤꯁꯦ ꯃꯥꯁꯦ ꯀꯞꯄꯦ ꯍꯥꯏ ꯅꯨꯃꯤꯠꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯕꯕꯥꯅ ꯑꯗꯨꯃꯥꯏꯅ ꯏꯃꯨꯡꯁꯤꯗ ꯑꯋꯥꯕ ꯑꯃ ꯇꯥꯕ ꯃꯇꯝꯗ ꯃꯣꯏꯗꯤ ꯃꯄꯥ ꯅꯠꯇꯅ ꯂꯩꯇꯦꯗꯅꯀꯣ ꯃꯄꯥꯅ ꯅꯥꯔꯒ ꯁꯣꯜꯂꯒꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯥꯏꯅꯒ ꯃꯥꯁꯦ ꯈꯜꯂꯦ ꯃꯄꯥꯁꯦ ꯔꯤꯝꯁꯇ ꯄꯨꯈꯠꯂꯦꯀꯣ ꯔꯤꯝꯁꯇ ꯄꯨꯈꯠꯄꯗꯒꯤ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯝ ꯄꯣꯊꯥꯔꯒ ꯂꯩꯔꯣ ꯍꯥꯏꯗꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯑꯗꯨꯝ ꯂꯩꯔꯣꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯗ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯃꯥꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯏꯆꯥ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕ ꯂꯩ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯌꯨꯝꯗ ꯂꯩꯖꯔꯒꯦ ꯌꯨꯝꯗ ꯑꯗꯨꯒ ꯆꯦꯛꯇꯣ ꯃꯇꯝ ꯆꯥꯅ ꯂꯥꯛꯆꯒꯦꯅ ꯑꯗꯨꯃꯥꯏꯅ ꯃꯃꯥꯁꯤꯅ ꯐꯖꯅ ꯍꯥꯏꯖꯕꯗꯒꯤ ꯌꯥꯔꯛꯄꯗꯒꯤ ꯃꯄꯥꯁꯦ ꯄꯨꯊꯔꯀꯥꯟꯁꯤꯗ ꯅꯣꯡꯉꯥꯜꯂꯛꯄ ꯅꯨꯃꯤꯠꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯀꯥꯟꯁꯤꯗ ꯏꯆꯦꯁꯤꯅ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯄꯥꯔ ꯂꯩꯕꯖꯥꯠꯅꯤꯗꯀꯣ ꯑꯦꯛꯖꯥꯝ ꯃꯌꯥꯒꯤ ꯑꯗ ꯃꯄꯥꯁꯦ ꯌꯥꯝ ꯁꯣꯟꯅ ꯎꯏ ꯐꯛꯂꯥꯡꯗ ꯃꯥꯁꯦ ꯉꯥꯔꯒ ꯆꯠꯂꯦ ꯍꯥꯏꯗꯤ ꯃꯧꯄꯥ ꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯁꯤꯅ ꯃꯃꯥꯁꯤꯅ ꯄꯣꯔꯒ ꯃꯃꯥꯁꯤꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯩꯅ ꯌꯨ ꯊꯛꯑꯒ ꯊꯕꯛꯇꯣ ꯁꯨꯒꯅꯨ ꯍꯥꯏ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯅꯪꯅ ꯑꯗꯨꯝ ꯁꯨꯡꯇꯥ ꯇꯥꯕꯤꯗꯦ ꯑꯁꯨꯛ ꯀꯨꯏꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯛꯄꯁꯦ ꯑꯩꯅ ꯉꯥꯡꯕ ꯋꯥꯁꯦ ꯅꯪꯅ ꯁꯨꯡꯂꯧ ꯂꯧꯗꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯌꯦꯡꯉꯣ ꯍꯥꯏꯔꯒ ꯃꯃꯥꯁꯦ ꯄꯦꯟꯗꯕꯒꯤ ꯍꯦꯛꯇ ꯈꯣꯡꯉꯩ ꯀꯞꯄꯕ ꯖꯥꯠꯅꯤꯗ ꯏꯆꯦꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯕꯒꯤ ꯃꯨꯠꯀ ꯂꯣꯏꯅ ꯍꯟꯕꯗꯣꯀꯣ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯁꯨꯡꯐ ꯐꯔꯔꯣꯏꯗꯣꯏꯖꯥꯠꯂꯥ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯁꯦꯡꯅ ꯁꯣꯏꯅꯔꯒ ꯂꯩꯈ꯭ꯔꯗꯣꯏꯖꯥꯠꯂꯥ ꯀꯥꯏꯅ ꯈꯟꯖꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯗꯤ ꯃꯃꯥꯒꯤ ꯃꯇꯧꯅꯦꯀꯣ ꯁꯤꯗꯒꯤ ꯃꯥꯁꯦ ꯑꯦꯛꯖꯥꯝꯁꯦ ꯑꯗꯨꯝ ꯊꯥꯔꯦ ꯑꯗ ꯊꯥꯕ ꯀꯥꯟꯁꯤꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯩꯌꯦꯕꯀோ ꯃꯥꯒ ꯑꯗꯨꯝ ꯂꯨꯅ ꯇꯤꯟꯅꯖꯔꯛꯄ ꯑꯗꯩ ꯃꯥꯅꯗꯤ ꯈꯔ ꯑꯗꯨꯝ ꯌꯦꯡꯉꯣ ꯍꯥꯏꯀꯣ ꯑꯦꯛꯖꯥꯝꯃꯛꯇ ꯇꯥꯔꯁꯨ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯝ ꯁꯤꯜꯂꯣ ꯈꯣꯠꯂꯣꯅ ꯍꯥꯏꯕꯗ ꯆꯥꯟꯁ ꯃꯆꯥ ꯑꯃꯗꯤ ꯄꯤꯅꯕꯗꯣꯀꯣ ꯃꯃꯥꯟꯅꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯇꯩ ꯀꯩꯅꯣꯗꯤ ꯑꯗꯨꯝ ꯍꯥꯏꯗꯦ ꯃꯥꯒ ꯅꯥꯀꯟꯁꯤꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯐꯝꯕꯁꯦ ꯃꯥꯅ ꯃꯤꯉꯣꯟꯗꯒꯤ ꯑꯩꯅ ꯑꯗꯨꯝ ꯁꯤꯟꯇꯣꯛꯑꯒ ꯂꯩꯔꯒꯗꯤ ꯃꯥꯁꯨ ꯑꯦꯛꯖꯥꯝꯁꯦ ꯊꯥꯖꯔꯤꯅꯤ ꯇꯁꯦꯡꯅ ꯃꯥꯅ ꯑꯦꯛꯖꯥꯝ ꯊꯥꯔꯤꯁꯦ ꯀꯩꯅꯣ ꯂꯥꯏꯔꯤꯛ ꯈꯔ ꯑꯗꯨꯝ ꯂꯤꯡꯕ ꯃꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯕ ꯁ꯭ꯀꯨꯜꯁꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯁꯟꯒꯤ ꯑꯦꯝꯒ ꯊꯝꯖꯕ ꯃꯃꯥꯟꯅꯕꯤ ꯑꯣꯏꯕꯖꯥꯠꯅꯤꯗ ꯑꯗꯨꯒꯤ ꯃꯥꯅꯒ ꯊꯑꯣꯏꯅꯒ ꯁꯤꯟꯗꯅ ꯃꯤꯕꯨ ꯃꯇꯝ ꯃꯥꯡꯍꯟꯕꯁꯦ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯄꯥꯝꯖꯗꯕ ꯑꯗꯩ ꯃꯥꯁꯦ ꯂꯥꯏꯔꯤꯛꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯄꯥꯗꯕꯒꯤ ꯉꯁꯥꯏꯒꯤ ꯈꯔ ꯄꯥꯈꯤꯕꯗꯨꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗ ꯀꯥꯎꯊꯣꯛꯄꯣꯏ ꯀꯔꯤꯕꯣꯏ ꯊꯛꯀꯠꯄꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯤꯗ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕ ꯃꯥꯁꯦ ꯐꯨꯝꯖꯤꯜꯂꯒ ꯂꯩꯈꯤꯕꯗꯒꯤ ꯂꯥꯏꯔꯤꯛꯁꯦ ꯄꯨꯔꯥ ꯀꯥꯎꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯀꯥꯎꯏꯗꯤ ꯃꯥꯁꯦ ꯑꯦꯛꯖꯥꯝꯁꯦ ꯊꯥꯔꯦ ꯑꯗꯩ ꯑꯦꯛꯖꯥꯝ ꯊꯥꯕꯗꯤ ꯃꯥꯁꯦ ꯑꯗꯨꯝ
haidorpa kana mase yauroktre fail ore adudagidi amu matamduda ko all course na ko sabise plop thabagi ama leibjane ko adu mu thado on hai manadi hai ko ichesina moi imai tharogeda ai thaning dare sai like to aman tharom da chakhrabni na mase like su kam badramni na thaning da budo ko mama na thado hai di mase amu kamuk thade thajabi wani mama na thaw habi mase dos dum fail oire buko de wakhal se nungai tra mase mama gi mateng pang dana ko tana dum leire de olak pa chahi sida mu iche gi mase no thado hai ol ko se thado hai ba kan sida mana dum haisa ima ai thaning re like se tamning re na mama sina zo ai chan nupi se mase wakhal se prak kano chale mase prak down chale masa se imungi awaba se ubasta thabo inkhang su mateng leibas haidi mateng pang leibasida ina khanbadagi mama sina mase boarding da thamna bong honare buko macha se mang dana ba dum hona jabado mama sina dagi pisa leiba leitabana amani na mase laire ko boarding da chang ba kansda hanagi mama na bising kitang lai ka kitang sonba moishu yaurame de masa thajadabado mayamna mangonda khaluri bai kai noi sibo mana kamaina fail ori no lai dum phana hogi bani ade tasina nupa na koina da nushina na tugi sunatte kamaina fail ori no am thajade khote kaina monda haiba sise dum tai ba ko mase as noilam da ma fail ori di tai ne dai da kana no khange nang ne di koi su khang khalu di kholu de kain hai se ma se like se dum phasina honare ko sagi imana sam ho haidi hona haninga sibo ai honare ke da kaina khanjab sagi mase honare ko sta oi oja male ko oja se am phaiye de oja si namonda adum aphabata takpi budo ko adegi nang exam se lower kanda ne nang tamning bo secondary se nang tamning budo kara tambo ko budo ai ka tanasi ko kaina ga haiba oja male ye de mase exam de thare loraga study pass tawre ko pass tawra mata mase oja gi manak ta challe buko oja manak ta chalaga oja sina da tammo kholo kan haide mana oja sida haye sir akhoda chagam ta cha se sineba ada sir sina ho ya ye cha se do noi baba do yum da sungai leitabra noi baba se nong ta su lakte and boarding da leng nong ta su lakte khote kaina wari sum awan nungai wari tawsta ichesin hagi badu mai oja se cham cham sar ko babadi adum hida ka ngar ga yu ga ngar ga dum leida kya like se kya koino tami like se kya ma thawai yawi da male kamai taw nu khang de ko te kaina kitang wari nungai tawai se share taw basida moi sar sina haidi iche se baba se kamai taw ba mino ha se khangning ba ma pokhiwa male de ado chaksa sen hai ba kan se da ko hoi cha se ado nei baba do leiba kan doina sa se matam sita iche baba sina topa lama ma da dum thabak su bang chat khibajani na ba phara aga ko thabak su ba chat khibadu da matang chana da bhai tai moi sa sina nganu cha se na hairami hai ko nganu cha sin hai ga iche se adagi dum pau phongna da ba pau se phongna ba dum phangidre matangi matung na lap thokna gi ba hai tai ne hausik phau ba nungai ti hai moi sa do chakau da ba do ko matangi matung ina ahomba mayam sida pharak tanagi ba hai tare ne ado hosi phawbudi nungai taba amadi adum phawe hai ko sumaina ma se secondary tame do matam di secondary tamba ka se yamna laisabi pharabi adagi pakhang pharabagi type ta longnar me hai matam da iche se nongma mogi deba karma ama lohongba jing thokpa jani lohongba jing thokpa jamo ising hon ba chanarame hai matam da ising se sanabu je paya pareng turen da yer na turen da gi hon ba ko handi lohong boiro usop boiro chakau boiro sanga boiro mek tor ba thangna ba ising chana ba ising je sijina ba yawnarami da na ko matam da da hon ba jani hon ba kan da nupa makhak moise mama na ba maga walking sum lak cham jani da walking lak pa se iche se uba ada iche se uba kan sida nu pas na hair pa jani da hair ga iche se na adom khomde ma di do ma khakti na te chamin nari se moi lekai gi mama na bising ma chejing tok pa mama na bi ne ti na ba sisi ga chamin na ba kan sida kenom chaw se kholu se hotel da hai ba kan sida chisin dia ni da kholin da khomet sa si kai no kai atopa sing khatang langja ba kangbu di sa tho si kai no nu pa na haira ga bo kai mase yaning da mase chatle ba ko chalaga numituma di kai bora kai ka se chamin na gi ko chamin da ma thoi na nu pas da ka shu onjan lu de ba ko ai onjan da bai ta ne
ꯆꯪꯉꯛꯑꯦꯀꯣ ꯅꯨꯃꯤꯠꯁꯦ ꯆꯥꯕ ꯂꯣꯏꯔꯒ ꯃꯣꯏꯁꯦ ꯆꯪꯉꯛꯑꯦ ꯑꯗꯩ ꯃꯥꯗꯤ ꯏꯔꯥꯡ ꯐꯂꯥꯡꯁꯦ ꯀꯌꯥꯗꯤ ꯄꯥꯝꯗꯕꯅꯤꯅ ꯁꯨꯝꯕꯁꯦ ꯀꯌꯥ ꯍꯩꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯅꯨꯄꯥꯁꯤꯅꯀꯣ ꯎꯅꯁꯦ ꯊꯦꯡꯅꯁꯦꯅ ꯍꯥꯏꯕꯖꯥꯠꯅꯤ ꯎꯅꯁꯦ ꯊꯦꯡꯅꯁꯦꯅ ꯉꯁꯥꯏꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯔꯤꯉꯩ ꯇꯥꯏꯃꯤꯡꯗ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯐꯣꯟ ꯅꯝꯕꯔꯁꯨ ꯃꯥꯅ ꯑꯩ ꯐꯣꯟ ꯄꯥꯏꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏꯔꯒ ꯑꯗꯨꯗꯤ ꯍꯌꯦꯡ ꯂꯥꯛꯄꯗ ꯀꯃꯥꯏꯅ ꯊꯦꯡꯅꯗꯣꯏꯅꯣ ꯍꯥꯏꯔꯒ ꯃꯣꯏꯅ ꯌꯨꯝꯁꯦ ꯏꯆꯦꯁꯤꯅ ꯌꯨꯝꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯛꯁꯟꯕꯖꯥꯠꯅꯤ ꯉꯁꯥꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯏꯃꯨꯡꯁꯦ ꯁꯤꯁꯤꯅꯤ ꯁꯤꯗ ꯂꯩꯇꯨꯝꯗ ꯊꯣꯝꯃꯛꯑꯣ ꯀꯥꯏꯅ ꯍꯥꯏꯕꯖꯥꯠꯅꯤ ꯂꯩꯇꯨꯝꯗ ꯊꯣꯝꯃꯛꯑꯣ ꯍꯥꯏꯕꯗꯨꯗ ꯅꯨꯄꯥꯁꯤꯗꯤ ꯀꯩꯅꯣ ꯇꯧꯖꯗꯕꯅꯤꯅ ꯊꯣꯝꯃꯣ ꯍꯥꯏꯌꯦꯅ ꯅꯨꯡꯅꯒ ꯊꯣꯝꯃꯛꯇꯅ ꯈꯣꯠꯇꯅ ꯃꯧ ꯑꯅꯧꯕꯤꯗꯣ ꯃꯤ ꯃꯧ ꯑꯅꯧꯕꯤ ꯂꯥꯛꯍꯧꯕ ꯏꯃꯨꯡꯗꯣ ꯑꯗ ꯃꯧ ꯑꯅꯧꯕꯤꯁꯦ ꯈꯪꯉꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯍꯥꯏ ꯑꯗꯩ ꯃꯧ ꯑꯅꯧꯕꯤꯁꯦ ꯋꯥꯔꯤ ꯇꯧꯔꯛꯄꯗꯣ ꯑꯩ ꯉꯁꯥꯏ ꯉꯥꯏꯍꯥꯛ ꯍꯤꯞꯄꯤꯉꯩꯗ ꯀꯅꯥꯅꯅꯣ ꯈꯪꯗꯦ ꯅꯨꯡꯅꯒ ꯊꯣꯝꯃꯛꯑꯦ ꯀꯥꯏꯅ ꯍꯥꯏꯕꯖꯥꯠꯅꯤꯗꯀꯣ ꯍꯥꯏꯕꯗꯣ ꯃꯣꯏ ꯃꯌꯥꯝꯁꯦ ꯈꯪꯅꯔꯕꯅꯤꯅꯒ ꯑꯗꯨꯃꯥꯏꯅꯒ ꯅꯣꯛꯇꯅ ꯈꯣꯠꯇꯅ ꯍꯥꯏꯗꯤ ꯋꯥꯔꯤꯗꯣ ꯈꯪꯅꯕꯒꯤ ꯃꯣꯏ ꯃꯁꯦꯟ ꯈꯪꯅꯕꯒꯤ ꯅꯣꯛꯇꯅ ꯈꯣꯠꯇꯅ ꯇꯧꯈꯤꯕꯁꯨ ꯌꯥꯎꯏ ꯍꯥꯏꯌꯦ ꯑꯗꯩ ꯁꯤꯗꯒꯤ ꯃꯣꯏꯁꯦ ꯑꯇꯣꯞꯄ ꯏꯆꯦꯗꯤ ꯌꯥꯎꯗꯦ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅ ꯃꯣꯏꯁꯦ ꯑꯃꯨꯛ ꯗꯦꯠ ꯊꯣꯛꯄꯖꯥꯠꯅꯤꯗ ꯗꯦꯠ ꯊꯣꯛꯑꯒ ꯃꯣꯏ ꯃꯆꯦꯁꯤꯡꯅ ꯍꯥꯏꯌꯦ ꯃꯆꯦꯁꯤꯡꯁꯤꯒꯤ ꯅꯨꯄꯥꯁꯤꯒ ꯃꯌꯥꯝ ꯂꯥꯛꯄꯖꯥꯠꯅꯤꯀꯣ ꯃꯣꯏ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯥꯛꯑꯒ ꯆꯥꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯃꯤꯟꯅꯕꯀꯣ ꯏꯆꯦꯁꯤꯗꯤ ꯌꯥꯎꯗꯦꯀꯣ ꯑꯗ ꯉꯁꯥꯏꯒꯤ ꯃꯣꯏꯁꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯑꯃꯨꯛ ꯆꯥꯃꯤꯟꯅꯕ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯏꯆꯦꯅ ꯂꯩꯇꯨꯝ ꯊꯣꯝꯃꯛꯑꯣꯅ ꯍꯥꯏꯈꯤꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤꯅ ꯆꯦꯞꯊꯔꯒ ꯌꯦꯡꯕꯖꯥꯠꯅꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯌꯦꯡꯉꯤꯁꯤꯅ ꯋꯥꯀꯤꯡ ꯂꯥꯛꯄꯗ ꯏꯆꯦꯁꯦ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯕ ꯍꯥꯏꯗꯤ ꯃꯥꯅ ꯄꯥꯝꯖꯔꯨꯕ ꯅꯨꯡꯁꯤꯖꯔꯨꯕꯗꯣ ꯍꯦꯛ ꯑꯣꯏꯕꯒꯤ ꯑꯁ ꯑꯩꯅ ꯅꯍꯥꯟ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤꯗꯣ ꯌꯥꯎꯖꯥꯠꯂꯥꯅ ꯆꯦꯞꯊꯔ ꯌꯦꯡꯖꯔꯛꯄ ꯀꯥꯟꯁꯤꯗ ꯏꯆꯦꯁꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯀꯣ ꯃꯣꯏ ꯂꯩꯀꯥꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯥꯏꯕꯖꯥꯠ ꯑꯁꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯏꯆꯦꯒꯤ ꯃꯃꯤꯡꯁꯦ ꯍꯥꯏꯔꯒ ꯃꯥꯁꯦ ꯁꯨꯡꯌꯥ ꯌꯥꯕꯤꯗꯦ ꯃꯥꯅ ꯃꯤ ꯑꯁꯥꯝ ꯀꯨꯏꯅ ꯇꯛꯆꯔꯕꯁꯤꯕꯨ ꯊꯈꯥꯏꯃꯨꯛꯇꯤ ꯍꯦꯜꯂꯝꯃꯅꯤ ꯑꯗꯣ ꯃꯥꯁꯦ ꯌꯥꯗꯦ ꯅꯣꯡꯇꯁꯨ ꯊꯣꯛꯄꯤꯗꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯄꯤꯕꯤꯗꯦꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯗ ꯏꯆꯦꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯆꯦ ꯊꯣꯛꯄꯅꯤꯗꯅꯀꯣ ꯃꯆꯦ ꯊꯣꯛꯄꯒꯤ ꯗꯦꯠꯅꯤꯗꯅ ꯊꯣꯛꯂꯛꯏꯁꯦ ꯑꯗ ꯃꯆꯦ ꯊꯣꯛꯄꯒꯤ ꯗꯦꯠ ꯊꯣꯛꯂꯛꯄꯁꯤꯗ ꯃꯆꯦꯒ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦꯀோ ꯃꯣꯏꯁꯦ ꯅꯨꯄꯥꯁꯤꯅ ꯀꯔꯝꯕ ꯅꯨꯄꯤꯅꯣꯅꯦ ꯑꯗꯨ ꯅꯨꯄꯤꯗꯨꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝ ꯊꯤꯅ ꯃꯁꯛ ꯐꯖꯒꯦ ꯑꯩ ꯅꯝꯗꯅ ꯀꯣꯏ ꯇꯥꯔꯦ ꯁꯤꯅꯤ ꯍꯥꯏꯔꯛꯏꯁꯦ ꯅꯨꯄꯥ ꯑꯃꯁꯤꯅ ꯍꯥꯏꯔꯛꯄꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯨꯗ ꯃꯃꯥꯟꯅꯕꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯏꯆꯦꯒꯤꯗꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯁꯨꯡꯌꯥ ꯌꯥꯕꯤꯗꯦ ꯉꯁꯥꯏ ꯋꯥꯔꯤ ꯍꯧꯗꯣꯛꯎꯕ ꯅꯨꯄꯤꯁꯦ ꯁꯤꯁꯤꯅ ꯊꯃꯣꯏꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯖꯥꯠ ꯀꯩ ꯅꯨꯄꯥꯅꯣꯅꯤ ꯁꯤꯕꯣ ꯐꯠꯇꯕ ꯑꯣꯏꯅ ꯎꯈ꯭ꯔꯦ ꯃꯃꯥꯟꯅꯕꯤꯁꯤꯅꯗꯤ ꯑꯗꯩ ꯃꯥꯅ ꯍꯜꯂꯛꯑꯒ ꯏꯆꯦꯁꯤꯗ ꯄꯥꯎ ꯇꯝꯃꯦꯕꯀꯣ ꯉꯁꯥꯏ ꯑꯩꯈꯣꯏ ꯏꯆꯦ ꯀꯩꯅꯣꯍꯣꯏꯒꯤ ꯗꯦꯠ ꯊꯣꯛꯏꯕꯀꯣ ꯑꯗꯩ ꯃꯥꯏ ꯅꯨꯄꯥ ꯃꯃꯥꯟꯅꯕꯅꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯍꯧꯕꯅꯤ ꯅꯪꯗꯣ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯥꯟꯅ ꯍꯥꯏꯔꯗꯤ ꯌꯥꯔꯨꯅꯨ ꯑꯗꯨ ꯃꯤꯗꯣ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯃꯥꯜꯂꯤ ꯈꯣꯠꯂꯤꯅ ꯋꯥꯔꯤ ꯇꯧꯖꯔꯝꯕꯀꯣ ꯏꯆꯝ ꯆꯝꯅ ꯑꯗ ꯏꯆꯦꯁꯤꯅꯗꯤ ꯈꯟꯕꯗ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯀꯥꯏ ꯃꯥꯁꯦ ꯈꯤꯇꯪ ꯈꯟꯖꯥꯟꯅꯔꯒ ꯂꯩꯍꯧꯋꯦꯕꯀꯣ ꯁꯤꯁꯤꯒꯤ ꯃꯃꯥꯡꯁꯤꯗꯁꯨ ꯏꯆꯦꯁꯤꯗ ꯅꯨꯄꯥꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯑꯦ ꯅꯨꯄꯥ ꯍꯥꯏꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯅꯠꯇꯕ ꯅꯝꯗꯅ ꯀꯣꯏ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯅꯠꯇꯕ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕ ꯏꯆꯦꯁꯤꯒꯤ ꯃꯆꯦꯁꯤꯒꯤ ꯅꯨꯄꯥꯁꯤꯒꯤ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯏꯆꯦꯁꯤꯗ ꯑꯃꯨꯛ ꯀꯣꯏꯒꯦ ꯍꯥꯏꯔꯝꯃꯦꯕ ꯏꯆꯦꯅ ꯑꯗꯨꯝ ꯌꯥꯈꯤꯗꯕꯀꯣ ꯅꯨꯄꯥꯁꯤꯡꯁꯦ ꯈꯔ ꯌꯥꯝꯕꯅꯤꯅ ꯃꯌꯥꯝ ꯋꯥꯔꯤꯁꯦ ꯇꯥꯕ ꯃꯇꯝꯗ ꯀꯣꯛ ꯉꯥꯎꯕ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯇꯥꯕꯤꯌꯣ ꯑꯩꯁꯨ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯏꯆꯦꯁꯨ ꯋꯥꯈꯜꯗꯣ ꯑꯗꯨꯝ ꯈꯔ ꯈꯜꯂꯒꯗꯤ ꯂꯩꯍꯧꯔꯦꯗꯅ ꯑꯗꯩ ꯁꯤꯗꯒꯤ ꯑꯃꯨꯛ ꯏꯆꯦꯒ ꯑꯗꯨꯝ ꯃꯃꯥꯟꯅꯕꯤ ꯑꯣꯏꯅ ꯂꯣꯏꯅꯕꯀꯣ ꯉꯁꯥꯏꯒꯤ ꯃꯆꯦ ꯊꯣꯛꯄꯁꯦ ꯁꯤꯁꯤꯅ ꯍꯥꯏꯔꯛꯄꯖꯥꯠꯅꯤꯗ ꯅꯪꯗꯣ ꯀꯩꯅꯣꯅ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯑꯩꯈꯣꯏ ꯁꯥꯏꯅ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯍꯥꯏꯕꯖꯥꯠꯅꯤꯗꯀꯣ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯁꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯁꯤꯅ ꯏꯆꯦꯁꯤꯒꯤ ꯃꯆꯦꯁꯤꯗ ꯃꯣꯏ ꯁꯥꯏꯁꯤꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯁ ꯑꯩꯗꯤ ꯇꯜꯂꯤ ꯅꯍꯥꯟꯃꯨꯛꯁꯨ ꯑꯃ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯝ ꯌꯥꯗ꯭ꯔꯤꯗꯨꯅꯤ ꯑꯗꯨꯅ ꯑꯩ ꯍꯥꯏꯕ ꯇꯜꯂꯤ ꯍꯥꯏꯒꯦꯒꯅ ꯅꯪ ꯍꯥꯏꯖꯧꯁꯤꯅꯦꯕꯀꯣ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯃꯆꯦꯁꯤꯒꯤ ꯁꯥꯏꯁꯤꯅ ꯍꯥꯏꯔꯛꯄ ꯀꯥꯟꯁꯤꯗꯀꯣ ꯅꯪꯗꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯌꯦ ꯑꯗꯨꯅ ꯑꯝꯇ ꯈꯪꯅꯁꯦꯀꯣ ꯈꯪꯅꯕ ꯍꯥꯏꯔꯒ ꯅꯪ ꯂꯥꯟꯅ ꯂꯧꯒꯅꯨ ꯉꯁꯥꯏꯒꯤ ꯌꯥꯔꯛꯇꯕꯅꯤꯅ ꯌꯥꯔꯛꯑꯣꯏꯗꯣꯏꯕꯣꯏ ꯅꯤꯡꯕꯒꯤꯀꯣ ꯏꯆꯝ ꯆꯝꯅ ꯈꯪꯅꯁꯦ ꯍꯥꯏꯕꯅꯤ ꯃꯥꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯖꯕꯅꯦ ꯑꯗꯨꯗꯨꯒꯤꯅꯤ ꯈꯣꯠꯄꯅꯦꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯏꯆꯦꯁꯦ ꯉꯁꯥꯏ ꯃꯃꯥꯟꯅꯕꯤꯅꯗꯤ ꯌꯥꯝ ꯌꯥꯔꯨꯅꯨ ꯁꯛ ꯌꯥꯝ ꯇꯥꯈꯠꯄꯅꯦ ꯀꯥꯏꯅ ꯍꯥꯏꯗꯅꯀꯣ ꯏꯆꯦꯁꯦ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯆꯤꯡꯅꯔꯁꯨ ꯑꯧ ꯍꯣꯏꯅ ꯈꯨꯝꯃꯦ ꯍꯥꯏꯗꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯆꯦꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯛꯄꯅꯤꯅꯀꯣ ꯁꯛ ꯈꯪꯅꯕ ꯑꯣꯏꯅ ꯍꯌꯦꯡꯗꯣ ꯂꯥꯛꯀꯦ ꯈꯣꯠꯀꯦꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯍꯣꯏꯅ ꯍꯥꯏꯅꯔꯒ ꯃꯣꯏꯁꯦ ꯊꯣꯛꯑꯒ ꯁꯤꯗꯒꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯦꯀꯣ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ
bado wari watai khara sanaraga change siki number se launare iche hoigi phone se matamda amadi pai haibako matamda hojikidi mi amamda phone amam loi painare dana matamda imung amagi phone ama laigradi yare moide moi bana thabak chapa kanda na hek thanambako ade mana hek sizinaba segi nupa siga maga khra wari sanaba hawe ko marak nupa se mangonde khra senior ni yengbada dum chungphiran chai ko masak matau adu khangna phasabadi oide nupa manbam de yaujaba ijamjamna wari sanadana kotana dum tawe ichi sinasu mase mamang nupa se ma'am hairakre dana ko hairaga mase suya yade tubu karigino di khangde mamanabi phatte khangnaganu kana hairamba nupa ni ado maga wari sanaba kandadi adu khangna phattaba mi se mandaba ko yamna mature oiraba mi ne aduga wa haiba kandasu phajana machang oiba apha wahaido adu khaktama khalaga angangba wari sanaba se oi isesu awa nungai share se dum tawi khoiba se ko ma jamjam dum haidokpa khoiba se yu yam thae do kaino khangde mas maina yu thaga dum ngarga akhoida awa pido edi khoba se kedo bini pithiramino khangde khote gan haiba jani dako ijamjamna ichedi nupa manda kari wa haigani kamai togani se mase matam duda yam ka hena khangbado oijadriba ko wari khara sanai haiba se iche sigi mama sina khange iche sigi mama sina khangbade mana mache sida hangba ko sagi mache sida man he wari sanai sibu kanano ne kari lamdaino dagi yumnak na kari no yek salai na kari no khopano hangbazan mache sina aidi khangde khommeba ko hadi sai khangasu khangaga na kari haiba khotpai na khalla kansida iche sida su mu hange mama sine iche sina su khangde na khomme ade yumnak se hangnare ko hangnara kansida nongma unabane unabase wangma phamna bhai tare ne ko dagi table ama leraga wangma phamna basida yumnak se hangbazan da ade nupa sin hari mo yumnak se da iche sina adudi akhoiga yek thongnai ne haibasa nupa se sakpham khong honga noyumnak to kaino sineba chen aduni sineba da yek orambas mana kinjina table se thinbazan da naramgan he bak thillaga sumaina hairi hai punsigi kaoba ngamdaba wa hebzane aina di nanga nusinai ne na khallaga sineba haise ise swai lawbodo masada kaino ne haidi mamangda unagi basulai mamangda unaba matamda di sumaina dum haibdo nangse aina su nangonda propose togi balaite ko nupa se dum khra hanoi bagi wangsang haiba oidora kaino khangde adagi nangna so ngonda propose to balaite to nangse aina haiba dum yare se kaino kaina angang ni khana laknai ra kaino adbain ka question se hangakhiba yaw head ichesu khumbangam dadana nokphaitamak toraga sumaina laigibani purangmak keno tobodi nataba moibani se kitang koinerap toraga yamna romance nungai khalakpa timing sida ayek oirambasta nupa se hat che kaibzani da ko ade ma se yam nungai tre ko ade iche sina su nushiba madi phau he numi sidagi dum magi thamoi da nushiba ha se adum khangkibdo haidi aina di nanga nusinai ne na khallaga harenga makhut chaw du na table da bak thinbadu di ko sna ja naram ni se khamodra ba kaino adu di hodre kaimta haina dre ko ade nupa sin hai che ibani yekne se nang kadam haido kano khot kano haimsan chisina hoi na haranga ko chalage kholaga ga thokla man haibsan ni ko maga lakminari ba mamanabi si yam pharengo yek oirame sini wai sangi sini mangkali se matam dai nupa koining de sini mangkali se adumaina haina badagi moi bai se adum khra adum wari sanaba hore awan ngai di dum share dauna ba matam khradi adum loinare ado nupa se ko ichegi di first love tare ko first love se mi singbagi haunabi oidoira natraga masagi kitang kai haini komioi base masai khudong chaba ngakta yengnabadi ngaktani duka khudong chaba yengbagi ra karigino aigi wakhanda di magi se khudong chaba yengbane na lawje bako de ichi na su icham na haijabaga duka kitang su khenaba ichi hoina lairiba phibam siga adagi nupa sina laiba phibam siga khara khenai nupa si imung se yamna nungai phaba imung ne mache
ꯃꯔꯤ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯅꯦ ꯑꯗꯨꯅ ꯌꯦꯛꯁꯦ ꯃꯃꯥꯅꯁꯨ ꯀꯩꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯣꯏ ꯏꯃꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯑꯃ ꯀꯩ ꯑꯃ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝ ꯑꯗꯩ ꯏꯃꯨꯡ ꯃꯅꯨꯡ ꯈꯠꯅ ꯆꯩꯅꯕ ꯇꯧꯕ ꯃꯇꯝꯗ ꯏꯆꯦꯁꯦ ꯈꯪꯅꯔꯤꯕꯗꯣ ꯐꯥꯔꯁ ꯂꯞꯁꯦ ꯃꯣꯏꯒꯤ ꯕꯕꯥꯅꯒ ꯍꯦꯛꯇ ꯕꯤꯆꯥꯔꯒ ꯇꯧꯕ ꯌꯥꯝꯅ ꯏꯖꯠ ꯂꯩꯅ ꯍꯤꯡꯕ ꯃꯆꯤꯟ ꯆꯠꯄ ꯏꯃꯨꯡ ꯑꯣꯏꯕꯖꯥꯠꯅꯤꯗ ꯑꯗꯩ ꯌꯦꯛꯀ ꯑꯣꯏꯕꯗꯨꯗꯀꯣ ꯍꯥꯏꯔꯛꯑꯦꯀꯣ ꯅꯨꯄꯥꯁꯤꯅ ꯐꯥꯔꯁ ꯂꯞꯁꯤꯅ ꯏꯕꯥꯅꯤꯁꯦ ꯁꯨꯃꯥꯏꯅ ꯀꯣ ꯑꯍꯜ ꯂꯃꯟꯅꯁꯨ ꯌꯥꯗꯦ ꯐꯠꯇꯦꯅ ꯍꯥꯏ ꯄꯣꯠꯁꯦ ꯑꯗꯨꯝ ꯂꯥꯞꯊꯣꯛꯅꯔꯁꯤꯗ ꯏꯕꯥꯅꯤꯁꯦꯅ ꯑꯗꯩ ꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯅꯤꯡꯈꯤꯕꯒꯤ ꯃꯔꯝꯁꯦ ꯃꯥꯅꯁꯨ ꯃꯣꯏ ꯕꯕꯥꯒꯤ ꯋꯥꯔꯤꯁꯦ ꯂꯤꯖꯩꯗꯅ ꯑꯗꯩ ꯈꯤꯇꯪꯒ ꯅꯥꯇꯩꯒ ꯆꯥꯗꯕꯁꯤꯗ ꯈꯤꯇꯪ ꯕꯤꯠ ꯍꯟꯕꯗꯣ ꯑꯣꯏꯔꯝꯅꯦꯕꯀꯣ ꯑꯗ ꯑꯣꯏꯔꯝꯒꯗꯕꯁꯨ ꯃꯥꯜꯂꯦ ꯍꯥꯏ ꯏꯆꯦꯅ ꯑꯣꯏꯁꯨ ꯑꯣꯏꯔꯝꯅꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯐꯦꯃꯤꯂꯤꯗꯣ ꯑꯗꯨꯝ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ ꯑꯩꯅ ꯅꯨꯡꯁꯤꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯄꯥꯝꯃꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯀꯥꯏꯅ ꯍꯥꯏꯕ ꯅꯨꯄꯥꯁꯨ ꯂꯩꯗꯅ ꯊꯃꯣꯏ ꯌꯥꯝ ꯆꯥꯎꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯅꯣꯡ ꯐꯥꯗꯣꯛ ꯒꯤꯂꯥꯁ ꯑꯃꯅꯤ ꯇꯛ ꯇꯛꯀ ꯆꯤꯡꯒꯟꯕ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯀꯣ ꯑꯗꯒꯤ ꯅꯣꯡ ꯐꯥꯗꯣꯛ ꯑꯃ ꯀꯣ ꯅꯤꯁꯥ ꯄꯁꯥ ꯗꯥꯏꯔꯦꯛꯃꯛ ꯇꯣꯏꯅ ꯆꯥꯗ꯭ꯔꯒꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏꯐꯦꯠ ꯐꯠꯀ ꯆꯥꯁꯟꯕ ꯑꯗꯨꯒ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯅꯨꯄꯥ ꯊꯣꯛꯄ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯗꯤ ꯑꯣꯏꯗꯕꯖꯥꯠꯅꯤ ꯈꯤꯇꯪ ꯄꯨꯟꯁꯤꯁꯦ ꯀꯩ ꯍꯥꯏꯅꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇ ꯌꯥꯝ ꯐꯖꯅ ꯈꯟꯖꯟꯕ ꯑꯗꯩ ꯑꯐꯕꯗꯨ ꯉꯥꯛꯇꯃꯛ ꯆꯠꯀꯗꯕꯅꯤ ꯐꯠꯇꯕꯁꯤꯗꯤ ꯀꯥꯏꯅꯒ ꯁꯨꯃꯥꯏꯅ ꯈꯟꯕ ꯃꯤꯗꯥ ꯃꯥꯜꯂꯦꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯍꯥꯏꯕꯗꯒꯤ ꯏꯆꯦꯁꯨ ꯑꯧ ꯍꯣꯏꯅꯗꯤ ꯍꯥꯏꯔꯦ ꯐꯠꯇꯦ ꯈꯪꯕ ꯊꯕꯛꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯔꯒꯗꯤ ꯍꯦꯡ ꯋꯥꯗꯣꯏꯁꯦ ꯃꯣꯏꯅꯤ ꯈꯛꯇꯅꯤ ꯏꯆꯦꯁꯨ ꯈꯪꯉꯦꯕꯀꯣ ꯏꯆꯦꯁꯨ ꯍꯣꯏꯗꯤ ꯍꯥꯏ ꯍꯣꯏꯗꯤ ꯍꯥꯏꯔꯒꯁꯨ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯋꯦ ꯏꯆꯦꯁꯦ ꯌꯥꯝ ꯀꯞꯈꯤꯕꯀꯣ ꯀꯞꯄꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯖꯕꯅꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯁꯛꯁꯦ ꯃꯉꯣꯟꯗꯒꯤ ꯈꯪꯖꯔꯛꯈꯤꯕꯅꯦ ꯀꯔꯤꯗ ꯀꯃꯥꯏꯅ ꯀꯝꯗꯧꯅ ꯅꯨꯡꯁꯤꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯏꯆꯦ ꯃꯁꯥꯅ ꯈꯪꯖꯍꯧꯗ꯭ꯔꯦ ꯁꯨꯝꯅꯇꯪꯒꯤ ꯅꯨꯡꯁꯤꯕꯗꯨ ꯈꯛꯅꯦꯕꯀꯣ ꯀꯞꯈꯤ ꯏꯆꯦꯁꯦ ꯅꯨꯡꯉꯥꯏꯖꯗꯦ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯖꯕꯀꯣ ꯏꯆꯦꯅ ꯑꯗꯒꯤ ꯃꯤꯡꯒꯧꯒꯁꯦ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯐꯥꯔꯁ ꯂꯞꯁꯤꯅ ꯑꯉꯥꯡ ꯍꯥꯏꯅ ꯀꯧꯋꯦꯕꯀꯣ ꯑꯗꯩ ꯑꯉꯥꯡ ꯀꯥꯏꯅ ꯍꯥꯏꯕꯁꯤ ꯃꯥꯁꯦ ꯑꯗꯨꯝ ꯊꯃꯣꯏꯗꯀꯣ ꯌꯥꯝꯅ ꯀꯦꯖꯕꯗꯣ ꯃꯉꯣꯟꯗ ꯑꯗꯨꯕꯨ ꯀꯥꯏꯅꯅꯤꯡꯗ ꯑꯍꯟꯁꯤꯡꯅꯒ ꯌꯥꯔꯛꯑꯣꯏꯗꯕꯅꯤꯅꯀꯣ ꯅꯨꯄꯥ ꯃꯥꯅ ꯑꯗꯨꯝ ꯏꯕꯥꯅꯤꯁꯦ ꯀꯥꯏꯅꯔꯁꯤ ꯅꯨꯄꯥ ꯃꯥꯅ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯒꯦ ꯅꯪ ꯀꯩꯝꯇ ꯈꯟꯒꯅꯨ ꯍꯥꯏꯕꯃꯛ ꯑꯣꯏꯔꯒꯗꯤ ꯑꯉꯥꯡ ꯑꯣꯏꯔꯒꯁꯨ ꯈꯤꯇꯪ ꯋꯥꯈꯟꯗꯣ ꯄꯦꯟꯖꯒꯗꯕꯗꯣ ꯁꯤꯗꯤ ꯐꯠꯇꯦꯗ ꯀꯥꯏꯅ ꯌꯥꯝꯅ ꯑꯐꯕꯗꯤ ꯑꯐꯕꯅꯤ ꯌꯦꯛꯁꯦ ꯐꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗꯗꯤ ꯌꯥꯝꯅ ꯈꯃꯟꯖꯕ ꯋꯥꯔꯧꯖꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯈꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯀꯥꯏꯅꯅꯤꯡꯗ ꯃꯣꯏꯕꯥꯅꯤꯁꯦ ꯀꯥꯏꯅꯔꯦꯅ ꯄꯥꯎꯗꯤ ꯁꯨꯄꯥꯎ ꯐꯥꯎꯅꯗꯕꯗꯤ ꯅꯠꯇꯦꯕꯀꯣ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯩ ꯁꯤꯗꯒꯤ ꯃꯥꯁꯦ ꯑꯗꯨꯝ ꯂꯩꯕ ꯀꯥꯟꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯈꯪꯅꯔꯛꯇꯣꯏꯅꯤꯀꯣ ꯁꯦꯀꯦꯟ ꯂꯞꯁꯦ ꯀꯃꯥꯏꯅ ꯊꯦꯡꯅꯒꯦ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯏꯆꯦꯁꯤꯒꯤ ꯃꯣꯏꯒꯤ ꯃꯅꯦꯁꯤꯡ ꯊꯣꯛꯄ ꯃꯅꯦ ꯑꯣꯏꯔꯒ ꯃꯣꯏꯅ ꯏꯆꯦ ꯍꯥꯏꯅ ꯀꯧꯖꯕꯖꯥꯠꯅꯤꯗ ꯑꯗ ꯁꯤꯁꯤꯅ ꯏꯆꯦꯒꯤ ꯅꯝꯕꯔꯁꯦ ꯄꯤꯕꯖꯥꯠꯅꯤꯗ ꯅꯨꯄꯥ ꯑꯃꯁꯤꯗ ꯅꯨꯄꯥꯁꯦ ꯏꯌꯥꯔꯐꯣꯔꯁꯅꯦꯕꯀꯣ ꯏꯌꯥꯔꯐꯣꯔꯁꯁꯦ ꯃꯥꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯊꯥꯕꯜ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯕꯖꯥꯠꯅꯤꯗ ꯏꯌꯥꯔꯐꯣꯔꯁꯁꯤꯅ ꯊꯦꯡꯅꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯏꯆꯦꯁꯤꯒꯤ ꯃꯅꯦꯁꯤꯡꯗ ꯍꯪꯕꯀꯣ ꯏꯇꯩꯃ ꯅꯣꯏ ꯑꯗꯥꯏꯗꯩꯅꯤ ꯍꯥꯏꯌꯦ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯩ ꯑꯗꯣ ꯅꯨꯄꯤꯗꯨꯅꯗꯤ ꯅꯪ ꯈꯪꯉꯦ ꯑꯗ ꯁꯤꯁꯦ ꯃꯤꯗꯣ ꯐꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯣꯠꯀꯦꯅ ꯍꯪꯖꯕꯀꯣ ꯑꯗ ꯃꯇꯩꯃꯁꯤꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨ ꯑꯉꯥꯡꯗꯨꯗꯤ ꯌꯥꯝ ꯊꯤ ꯂꯥꯡꯕꯅꯤ ꯈꯔ ꯂꯥꯡꯕ ꯈꯔ ꯃꯌꯥꯝꯗ ꯈꯤꯇꯪ ꯀꯥ ꯍꯦꯟꯅ ꯂꯥꯡꯕ ꯑꯣꯏꯕꯖꯥꯠꯅꯤꯗ ꯅꯪꯅ ꯈꯪꯅꯒꯦ ꯍꯥꯏꯔꯗꯤ ꯑꯩ ꯅꯝꯕꯔ ꯑꯃ ꯄꯤꯔꯛꯀꯦ ꯁꯤꯅꯤ ꯅꯝꯕꯔꯁꯤꯅ ꯏꯆꯦꯒꯤ ꯅꯝꯕꯔ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗ ꯍꯣꯏꯅ ꯍꯥꯏꯔꯦ ꯅꯨꯄꯥꯁꯦ ꯍꯣꯏꯅ ꯍꯥꯏꯕꯗꯒꯤ ꯅꯝꯕꯔꯁꯦ ꯄꯤꯔꯦꯀꯣ ꯁꯤꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯨꯛ ꯍꯧꯔꯦꯀꯣ ꯏꯌꯥꯔꯐꯣꯔꯁꯁꯦ ꯃꯥꯁꯦ ꯅꯨꯃꯤꯠ 6 ꯈꯛꯇ ꯉꯥꯏꯔꯕꯀꯣ ꯃꯥꯅ ꯇ꯭ꯔꯦꯅꯤꯡꯒꯤ ꯆꯪꯗꯣꯏꯁꯦ ꯁꯤꯗꯩꯁꯤꯗ ꯑꯍꯥꯟꯕ ꯎꯅꯕꯁꯦ ꯅꯨꯄꯥꯁꯤꯅ ꯍꯥꯏꯌꯦꯕꯀꯣ ꯁꯦꯀꯦꯟ ꯂꯞꯁꯦ ꯁꯤꯁꯤꯅ ꯏꯆꯦꯁꯤꯗ ꯅꯪꯗꯣ ꯊꯣꯛꯂꯛꯑꯣ ꯅꯊꯟꯗ ꯊꯣꯛꯂꯛꯑꯣ ꯅꯃꯥꯟꯅꯕꯤꯒ ꯌꯥꯎꯍꯜꯂꯛꯀꯅꯨ ꯏꯀꯥꯏꯖꯩꯅ ꯍꯥꯏꯕꯖꯥꯠꯅꯤꯗꯀꯣ ꯑꯗꯣ ꯑꯩꯁꯨ ꯏꯊꯟꯗ ꯂꯥꯛꯀꯦ ꯈꯣꯠꯀꯦꯅ ꯍꯥꯏ ꯏꯆꯦꯁꯤ ꯍꯣꯏꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯊꯣꯛꯑꯦꯀꯣ ꯑꯍꯥꯟꯕ ꯎꯅꯕꯅꯤꯅ ꯃꯤꯅ ꯍꯦꯛ ꯍꯥꯏꯕꯁꯤꯁꯨ ꯐꯖꯅ ꯌꯥꯕꯤꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅꯒ ꯈꯟꯕꯒꯤꯀꯣ ꯊꯣꯛꯑꯀꯥꯟꯁꯤꯗ ꯀꯥꯏ ꯆꯠꯁꯤ ꯍꯥꯏꯅꯣ ꯏꯕꯥꯅꯤ ꯍꯥꯏꯕꯖꯥꯠꯅꯤꯗ ꯅꯨꯄꯥꯁꯤꯗ ꯍꯣꯇꯦꯜꯗꯔ ꯀꯩꯅꯣꯝꯃ ꯑꯗꯨꯝ ꯆꯪꯁꯤꯔꯥ ꯆꯥꯁꯤꯔꯥ ꯐꯥꯁ ꯐꯨꯗ ꯑꯃꯗꯔ ꯀꯩꯅꯣꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯏꯆꯦꯅ ꯑꯁ ꯇꯜꯂꯤꯗ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯀꯅꯥꯝꯇ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯅꯨꯄꯥꯁꯤꯗꯤ ꯇꯝꯕ ꯉꯝꯗꯦꯗꯅ ꯑꯗꯨꯅ ꯏꯆꯦꯁꯤꯅ ꯁꯤꯅꯦꯃꯥ ꯑꯣꯏꯅ ꯌꯦꯡꯁꯤ ꯁꯤꯅꯤꯗ ꯑꯗ ꯍꯣꯏꯅ ꯍꯥꯏꯔꯒ ꯃꯣꯏꯁꯦ ꯁꯤꯅꯦꯃꯥ ꯌꯦꯡꯉꯦ ꯍꯥꯏꯌꯦꯀꯣ ꯍꯣꯜꯗ ꯑꯗ ꯃꯇꯝꯗꯨꯗ ꯀꯥꯞꯄ ꯐꯤꯂꯝꯁꯦ ꯄꯟꯊꯨꯡꯒꯤ ꯋꯥꯡꯕꯗ ꯍꯥꯏ ꯄꯟꯊꯨꯡꯒꯤ ꯋꯥꯡꯕ ꯐꯤꯂꯝꯁꯤꯗ ꯌꯦꯡꯉꯦ ꯑꯗꯩ ꯌꯦꯡꯉꯀꯥꯟꯁꯤꯗꯀꯣ
ꯗꯦꯠ ꯇꯧꯔꯦꯀꯣ ꯗꯦꯠ ꯇꯧꯕ ꯂꯣꯏꯔꯒ ꯆꯪꯉꯛꯑꯦ ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯍꯜꯂꯛꯑꯀꯥꯟꯁꯤꯗ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯍꯥꯏꯕꯖꯥꯠꯅꯤꯗ ꯉꯁꯤꯁꯨ ꯂꯥꯛꯀꯦꯅ ꯉꯁꯥꯏꯒꯤ ꯃꯥꯗꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨꯝ ꯏꯆꯦꯁꯦ ꯎꯕ ꯀꯥꯟꯗ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯁꯦꯀꯦꯟ ꯂꯞꯁꯦ ꯁꯤꯁꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯝ ꯐꯥꯎꯖꯕ ꯃꯥꯜꯂꯦꯕꯀꯣ ꯂꯥꯛꯀꯦ ꯏꯆꯦꯁꯤꯅ ꯑꯁ ꯂꯥꯛꯀꯅꯣ ꯉꯔꯥꯡꯗꯁꯨ ꯎꯅꯗ ꯉꯥꯏꯔꯤ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯑꯩ ꯊꯣꯛꯂꯛꯄ ꯇꯜꯂꯤ ꯈꯣꯠꯂꯦꯅ ꯍꯥꯏ ꯏꯆꯦꯁꯤꯅ ꯑꯗ ꯅꯨꯄꯥꯁꯤꯅ ꯑꯩ ꯆꯪꯁꯨ ꯆꯪꯗꯣꯔꯦ ꯑꯗꯣ ꯑꯗꯨꯝ ꯍꯥꯏꯐꯦꯠꯇꯪꯗꯤ ꯊꯦꯡꯅꯁꯤ ꯀꯩꯗꯧꯔꯒꯦꯅ ꯐꯖꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯏꯆꯦꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯉꯔꯥꯡꯁꯨ ꯏꯊꯟꯇ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯑꯩ ꯏꯊꯟꯇ ꯊꯣꯛꯂꯛꯄꯁꯦ ꯌꯥꯝ ꯇꯜꯂꯦ ꯑꯩ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯊꯣꯛꯂꯛꯀꯦ ꯅꯪꯁꯨ ꯑꯗꯨꯝ ꯀꯅꯥꯅꯣꯝꯒ ꯂꯥꯛꯑꯣ ꯍꯥꯏꯕꯖꯥꯠꯅꯤ ꯅꯨꯄꯥꯁꯤꯅ ꯍꯣꯏ ꯑꯩ ꯂꯥꯛꯀꯦꯅ ꯍꯥꯏ ꯃꯃꯥꯟꯅꯕ ꯑꯃꯒ ꯂꯥꯛꯑꯦ ꯑꯗ ꯏꯆꯦꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯒ ꯊꯣꯛꯑꯦꯕꯀꯣ ꯏꯆꯦꯁꯤꯅ ꯃꯥꯁꯦ ꯇ꯭ꯔꯦꯅꯤꯡ ꯆꯪꯈꯤꯗꯣꯔꯦꯀꯣ ꯏꯌꯥꯔ ꯐꯣꯔꯁꯅꯤꯅ ꯇ꯭ꯔꯦꯅꯤꯡꯗꯣ ꯆꯪꯈꯤꯗꯧꯔꯕꯅꯤꯅ ꯃꯥꯅ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯑꯃ ꯄꯤꯕꯤ ꯍꯥꯏꯌꯦꯀꯣ ꯑꯥꯗ ꯊꯥꯖꯔꯨꯅꯕ ꯁꯤꯖꯤꯟꯅꯅꯕ ꯏꯆꯝ ꯆꯝꯅ ꯄꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯄꯤꯕꯤꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯒ ꯅꯨꯄꯥꯁꯦ ꯆꯪꯈ꯭ꯔꯦꯀꯣ ꯆꯪꯈ꯭ꯔꯒ ꯏꯆꯦꯁꯤꯅ ꯂꯩꯍꯧꯔꯦ ꯑꯗ ꯃꯣꯏꯁꯦ ꯇ꯭ꯔꯦꯅꯤꯡ ꯃꯅꯨꯡꯗꯤ ꯐꯣꯟꯁꯦ ꯄꯥꯏꯍꯟꯗꯦ ꯍꯥꯏꯕꯀꯣ ꯄꯥꯏꯁꯟꯕꯖꯥꯠꯅꯤꯗꯀꯣ ꯄꯥꯏꯍꯟꯗꯕ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯃꯣꯏꯁꯦ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯦ ꯋꯥꯔꯤ ꯁꯥꯟꯅꯍꯟꯕꯁꯦ ꯃꯣꯏꯁꯦ ꯀ꯭ꯌꯨꯗ ꯂꯦꯡꯉꯒ ꯂꯩꯗꯣꯏꯅꯦꯕꯀோ ꯃꯤꯅꯠ ꯀꯨꯟ ꯍꯥꯏꯌꯦ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝꯁꯦ ꯃꯤꯅꯠ ꯀꯨꯟ ꯍꯥꯏꯕ꯭ꯔꯥ 15 ꯍꯥꯏꯕ꯭ꯔꯥ ꯀꯥꯎꯔꯦ ꯑꯗ ꯃꯤꯅꯠꯁꯦ ꯄꯤꯕ ꯀꯥꯟꯁꯤꯗ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯐꯣꯟꯗꯤ ꯇꯧꯖꯔꯛꯇꯣꯏꯕꯀꯣ ꯑꯗꯣ ꯏꯆꯦꯁꯤ ꯌꯥꯝꯅ ꯈꯝꯃꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯆꯩ ꯍꯧꯖꯤꯛꯀꯤ ꯏꯌꯥꯔꯐꯣꯔꯁꯁꯤꯅꯀꯣ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯗꯩ ꯈꯤꯇꯪ ꯈꯝꯃꯟ ꯆꯥꯎꯖꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯋꯦ ꯑꯗꯒꯤ ꯀ꯭ꯌꯨꯗꯒ ꯂꯦꯡꯉ ꯂꯩꯗꯣꯏꯅꯦ ꯃꯣꯏꯁꯦ ꯁꯟꯗꯦ ꯅꯨꯃꯤꯠꯁꯦꯀꯣ ꯑꯗ ꯃꯤꯅꯠꯁꯦ ꯍꯦꯟꯗꯣꯛꯈ꯭ꯔꯗꯤ ꯃꯣꯏꯒꯤ ꯑꯗꯨꯝ ꯇ꯭ꯔꯦꯅꯤꯡ ꯇꯧꯃꯤꯟꯅꯕ ꯀꯥꯡꯕꯨꯁꯦ ꯂꯥꯎꯁꯟꯅꯔꯛꯇꯣꯏꯅꯦꯌꯦ ꯃꯤꯅꯠꯁꯦ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯁꯥꯏꯒꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯁꯥꯟꯅꯗꯣꯏꯅꯤ ꯃꯣꯏꯁꯨ ꯂꯩꯔꯤꯅꯀꯣ ꯃꯤꯅꯠ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯀꯥꯏꯅꯒ ꯃꯣꯏ ꯂꯥꯎꯁꯟꯅꯔꯛꯄꯤꯅꯦ ꯑꯗꯩ ꯍꯥꯏꯀꯣ ꯏꯌꯥꯔꯐꯣꯔꯁꯁꯤꯅ ꯏꯆꯦꯗ ꯑꯩꯗꯣ ꯁꯤꯗ ꯀ꯭ꯌꯨ ꯌꯥꯝ ꯋꯥꯅ ꯂꯦꯡꯉꯒꯅꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯈꯣꯠꯂꯤꯁꯦ ꯀꯥꯏꯅꯒ ꯑꯗꯨꯝ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗꯣ ꯍꯥꯏꯖꯕꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯏꯆꯦꯕꯨ ꯅꯨꯡꯁꯤꯖꯕꯅꯤꯅ ꯍꯥꯏꯖꯕ ꯑꯗ ꯏꯆꯦꯁꯤꯅꯗꯤ ꯃꯥꯁꯦ ꯀꯌꯥ ꯄꯥꯝꯗꯤ ꯄꯥꯝꯃꯦꯀꯣ ꯇꯁꯦꯡꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯔ ꯍꯩꯌꯦ ꯃꯥꯁꯦ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯃꯗꯤ ꯏꯆꯦꯁꯤꯅ ꯐꯥꯎꯗꯦ ꯑꯄꯥꯝꯕꯗꯤ ꯐꯥꯎꯋꯦ ꯑꯗꯨꯒ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯗꯦꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯁꯦ ꯃꯇꯝꯗ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯇꯥꯏꯃꯤꯡꯁꯤꯗ ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ ꯔꯤꯕꯣꯟ ꯀꯩꯀꯥ ꯌꯣꯟꯐꯝ ꯑꯗꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗꯒ ꯐꯝꯃꯒ ꯀꯩꯅꯣ ꯄꯣꯠꯐꯝ ꯃꯆꯥ ꯑꯣꯏꯗꯣꯏꯔꯥ ꯄꯨꯔꯥ ꯀꯣꯁꯃꯦꯇꯤꯛꯀ ꯈꯔ ꯌꯥꯎꯕꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯊꯥꯔꯒ ꯐꯖꯅ ꯌꯣꯟꯕ ꯃꯐꯝ ꯂꯩꯗꯅꯀꯣ ꯑꯗ ꯍꯦꯛ ꯆꯪꯒꯜꯂꯦ ꯑꯗ ꯏꯃꯥꯕꯣꯛ ꯑꯃ ꯂꯩꯕꯖꯥꯠꯅꯤꯗ ꯏꯆꯦꯍꯣꯏꯒꯤ ꯏꯃꯥꯕꯣꯛ ꯊꯣꯛꯄ ꯑꯃ ꯑꯗ ꯃꯣꯏ ꯁꯨꯝ ꯈꯟꯕ ꯀꯥꯟꯁꯤꯗ ꯅꯥꯀꯟꯗ ꯐꯝꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯃꯁꯤꯅ ꯑꯁꯤ ꯑꯉꯥꯡꯁꯦ ꯀꯅꯥꯅꯣ ꯍꯪꯕꯖꯥꯠꯅꯤ ꯏꯆꯦ ꯏꯃꯥꯕꯣꯛꯁꯤꯅ ꯑꯩꯈꯣꯏ ꯑꯗꯥꯏꯗꯩ ꯑꯉꯥꯡꯅꯤ ꯈꯣꯠꯄꯅꯤ ꯑꯁꯤ ꯑꯉꯥꯡꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯂꯧꯔꯛꯑꯣ ꯑꯩ ꯏꯅꯥꯎ ꯅꯨꯄꯥ ꯑꯃ ꯂꯩ ꯅꯨꯄꯤ ꯁꯨꯡꯀꯣꯏ ꯀꯣꯏꯗꯕ ꯑꯝꯇ ꯈꯪꯅꯍꯟꯒꯦꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯗ ꯏꯃꯥꯕꯣꯛꯁꯤꯅ ꯍꯣꯏ ꯍꯪꯒꯦꯅ ꯍꯥꯏꯔꯒ ꯏꯆꯦꯒꯤ ꯃꯤꯡꯁꯦ ꯀꯧꯔꯛꯑꯒ ꯅꯪ ꯅꯝꯕꯔꯗꯣ ꯑꯝꯇ ꯄꯤꯔꯝꯃꯨꯅꯦꯍꯦ ꯍꯥꯏꯕ ꯑꯗ ꯏꯆꯦꯁꯤꯅ ꯍꯣꯏꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯅꯝꯕꯔꯁꯦ ꯄꯤꯔꯝꯃꯦꯕꯀꯣ ꯄꯤꯔꯝꯃꯒ ꯃꯥꯁꯦ ꯍꯜꯂꯛꯑꯦ ꯅꯝꯕꯔꯁꯦ ꯄꯤꯔꯝꯃꯦꯀꯣ ꯏꯆꯦꯅ ꯑꯗ ꯃꯣꯏ ꯏꯃꯥꯕꯣꯛꯁꯤꯗ ꯄꯤꯔꯝꯃ ꯀꯥꯟꯁꯤꯗ ꯀꯩꯅꯣ ꯅꯨꯃꯤꯗꯥꯡꯁꯦ ꯐꯣꯟ ꯇꯧꯔꯒ ꯏꯆꯦꯒꯤ ꯃꯤꯡꯁꯦ ꯍꯥꯏꯔꯒ ꯍꯥꯏꯕꯖꯥꯠꯅꯤ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦꯅ ꯅꯝꯕꯔꯁꯦ ꯄꯤꯔꯛꯄꯅꯦꯅ ꯍꯥꯏꯕꯖꯥꯠꯅꯤꯗꯀꯣ ꯏꯆꯦꯁꯤꯁꯨ ꯑꯗꯨꯝ ꯚꯥꯞ ꯇꯥꯏꯌꯦ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩꯀꯣ ꯁꯤꯁꯨ ꯃꯥꯁꯦ ꯋꯥꯔꯤ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯁꯥꯟꯅꯔꯒ ꯊꯦꯡꯅꯁꯦꯅ ꯍꯥꯏꯕꯖꯥꯠꯅꯤ ꯁꯛ ꯈꯪꯅꯕ ꯑꯣꯏꯅ ꯊꯦꯡꯅꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯑꯁꯥꯝ ꯔꯥꯏꯐꯜꯅꯤ ꯃꯥꯅ ꯑꯣꯏꯔꯤꯁꯤꯅꯀꯣ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯁꯨꯇꯤ ꯊꯣꯛꯂꯛꯑꯒ ꯂꯩꯕꯖꯥꯠꯅꯤꯗ ꯑꯗ ꯁꯝꯇ ꯈꯪꯅꯁꯦ ꯈꯣꯠꯁꯦꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯅꯣꯏꯔꯣꯝꯗ ꯂꯥꯛꯎꯔꯥ ꯈꯣꯠꯂꯨꯔꯥꯅ ꯍꯪꯕ ꯀꯥꯟꯁꯤꯗ ꯏꯆꯦꯁꯤꯅ ꯑꯩ ꯏꯃꯥꯟꯅꯕꯤꯒ ꯕꯖꯥꯔ ꯆꯠꯀꯗꯕ ꯂꯩꯌꯦ ꯑꯗꯨꯗ ꯊꯦꯡꯅꯁꯦꯅ ꯍꯥꯏꯕꯖꯥꯠꯅꯤ ꯍꯣꯏꯅ ꯅꯨꯄꯥꯁꯤꯁꯨ ꯍꯣꯏꯅ ꯍꯥꯏꯔꯦꯀꯣ ꯌꯥꯔꯀꯥꯟꯁꯤꯗ ꯃꯁꯛꯇꯤ ꯎꯅꯗ꯭ꯔꯤꯉꯩꯁꯤꯗ ꯉꯥꯏꯔꯖꯥꯠꯅꯤ ꯏꯆꯦꯁꯦ ꯃꯣꯏꯁꯦ ꯃꯃꯥꯟꯅꯕꯤ ꯕꯖꯥꯔ ꯁꯝ ꯀꯛꯄ ꯆꯠꯄꯖꯥꯠꯅꯤ ꯑꯗ ꯏꯆꯦꯒꯤ ꯁꯝꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯌꯦꯕꯀꯣ ꯖꯨꯝ ꯂꯥꯎꯅ ꯇꯥꯔꯒ ꯃꯥꯁꯦ ꯁꯝ ꯀꯛꯀꯦ ꯆꯪꯕ ꯀꯥꯟꯗ ꯍꯣꯃꯣꯗꯨꯅꯒ ꯑꯁ ꯅꯪ ꯁꯝꯁꯦ ꯀꯛꯊꯠꯀꯅꯣ ꯄꯥꯝꯃꯨꯏꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯍꯥꯏꯗꯤ ꯖꯨꯝ ꯂꯥꯎꯅ ꯇꯥꯔꯒ ꯐꯖꯕꯒꯤꯗꯣ ꯃꯇꯣꯟꯁꯦ ꯍꯨꯏꯔꯦ खिꯇꯪ ꯃꯟꯕꯤꯌꯣꯅ ꯍꯥꯏꯕꯗꯒꯤ ꯀꯩꯅꯣ ꯃꯟꯕꯤꯕꯖꯥꯠꯅꯤ ꯃꯜꯂꯒ ꯃꯁꯥꯏꯒ ꯀꯛꯑꯒ ꯂꯥꯛꯑꯦ ꯃꯥꯁꯦ ꯂꯥꯛꯑꯒ ꯉꯥꯏꯕꯖꯥꯠꯅꯤꯀꯣ ꯅꯨꯄꯥꯁꯦ ꯍꯥꯏꯅꯈꯤꯕ ꯃꯇꯝꯁꯤꯗ ꯉꯥꯏꯌꯦ ꯑꯗꯣ ꯅꯨꯄꯥꯁꯤꯅꯗꯤ ꯍꯥꯏꯔꯦꯀꯣ ꯅꯨꯃꯤꯠꯁꯦ ꯑꯩ ꯅꯣꯡ ꯇꯥꯔꯒꯗꯤ ꯂꯥꯏꯟꯗꯔ ꯀꯩꯅꯣꯝꯃ ꯂꯥꯛꯀꯦ ꯑꯗꯨꯒ ꯅꯣꯡ ꯇꯥꯗ꯭ꯔꯒꯗꯤ ꯑꯩ ꯒꯥꯔꯤ ꯃꯆꯥꯗ ꯑꯗꯨꯝ ꯂꯥꯛꯀꯦꯅ ꯍꯥꯏꯕꯖꯥꯠꯅꯤ ꯅꯨꯄꯥꯁꯤꯅꯒ ꯁꯤꯗ ꯍꯥꯏꯔꯛꯏꯁꯦ ꯃꯥꯁꯦ ꯒꯥꯔꯤꯒ ꯑꯝꯇ ꯍꯥꯏꯗꯤ
ꯂꯥꯏꯟꯗ ꯑꯗꯨꯝ ꯂꯥꯛꯑꯒꯁꯨ ꯑꯩꯁꯦ ꯄꯩꯁꯥ ꯄꯥꯏꯗꯕ ꯑꯣꯏꯅ ꯈꯟꯈꯤꯗꯣꯏꯔꯥ ꯀꯥꯏ ꯈꯟꯖꯥꯠꯂꯣ ꯈꯪꯗꯦ ꯀꯩ ꯈꯟꯕꯅꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯔꯛꯑꯦ ꯍꯥꯏꯌꯦꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯉꯥꯏꯔꯦ ꯃꯣꯏꯁꯦ ꯑꯆꯥꯄꯣꯠ ꯆꯥꯐꯝ ꯑꯃꯗ ꯉꯥꯏꯕꯖꯥꯠꯅꯤꯀꯣ ꯃꯌꯥꯡ ꯍꯣꯇꯦꯜ ꯑꯃꯗ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗ ꯉꯥꯏꯕ ꯀꯥꯟꯁꯤꯗ ꯏꯆꯦꯁꯤꯅ ꯐꯣꯟꯁꯦ ꯍꯦꯛ ꯊꯥꯡꯒꯠꯄꯒ ꯅꯨꯄꯥ ꯑꯃꯁꯨ ꯐꯣꯟ ꯊꯥꯡꯒꯠꯄ ꯅꯨꯄꯥꯁꯤꯗ ꯃꯁꯛꯁꯦ ꯍꯦꯛꯇ ꯈꯨꯊꯤ ꯑꯃꯗ ꯊꯤꯕꯀꯣ ꯏꯆꯦꯁꯤꯅ ꯐꯣꯟꯁꯦ ꯍꯦꯛ ꯊꯥꯡꯗꯕꯒ ꯅꯨꯄꯥꯁꯤꯁꯨ ꯍꯦꯛꯇ ꯐꯣꯟꯁꯦ ꯊꯥꯡꯊꯈ꯭ꯔꯕ ꯏꯆꯦꯁꯤꯅ ꯃꯥꯁꯤꯗ ꯑꯩ ꯎꯅꯕ ꯉꯝꯃꯔꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯗꯀꯣ ꯑꯁꯤ ꯃꯁꯛ ꯈꯨꯊꯤꯁꯤꯗ ꯑꯩ ꯎꯅꯕ ꯉꯝꯃꯔꯣꯏ ꯆꯠꯂꯁꯤ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯐꯣꯟꯁꯦ ꯇꯧꯔꯛꯑꯕꯖꯥꯠꯅꯤꯗ ꯇꯧꯔꯛꯑꯀꯥꯟꯁꯤꯗ ꯏꯆꯦꯁꯤꯅ ꯑꯩꯗꯣ ꯊꯦꯡꯉꯦ ꯐꯔꯛ ꯇꯥꯔꯦ ꯑꯗꯣ ꯍꯜꯂꯒꯦ ꯀꯣꯟꯅ ꯑꯣꯏꯅ ꯊꯦꯡꯅꯔꯁꯦꯅ ꯍꯥꯏꯔꯕꯀꯣ ꯅꯨꯄꯥꯁꯤꯅ ꯍꯥꯏꯐꯦꯠꯇꯪꯗꯤ ꯎꯅꯈꯤꯁꯤ ꯀꯩꯅꯣ ꯌꯥꯝ ꯀꯨꯏꯅ ꯅꯠꯇ꯭ꯔꯁꯨ ꯑꯩ ꯉꯁꯥꯏꯗꯩ ꯅꯣꯏ ꯉꯥꯏꯔꯒꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯃꯥꯟꯅꯕꯤꯁꯤꯅꯁꯨ ꯑꯁ ꯍꯥꯏꯐꯦꯠꯇꯪ ꯎꯅꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯤ ꯃꯤ ꯉꯁꯥꯏꯗꯩ ꯉꯥꯏꯔꯒ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯣꯠꯂꯔꯣꯏꯅꯀꯣ ꯍꯥꯏꯕꯗꯒꯤ ꯉꯥꯏꯔꯒ ꯀꯥꯏꯗ ꯂꯩꯒꯦ ꯈꯣꯠꯀꯦꯅ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯃꯈꯛ ꯃꯊꯟꯇ ꯐꯝꯃꯒ ꯂꯩꯔꯝꯕꯖꯥꯠꯅꯤꯗ ꯑꯗ ꯏꯆꯦꯁꯤꯅ ꯁꯨꯝ ꯌꯦꯡꯕ ꯀꯥꯟꯗ ꯑꯁ ꯂꯣꯏꯕꯤꯅꯤ ꯃꯁꯛꯁꯦ ꯑꯗꯨꯝ ꯐꯖꯕ ꯌꯥꯝ ꯐꯖꯕꯗꯣ ꯑꯗꯨꯝ ꯀꯩꯅꯣ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯟꯕꯗꯣꯀꯣ ꯃꯃꯥꯟꯅꯕꯤꯒ ꯏꯆꯦꯒꯁꯦ ꯈꯨꯖꯤꯟ ꯁꯤꯛꯅꯩ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯈꯜꯂꯨꯕ ꯌꯥꯝ ꯊꯤꯕꯅꯦꯅ ꯈꯜꯂꯨꯔꯒ ꯌꯥꯝ ꯊꯤꯅ ꯀꯩꯅꯣ ꯄꯣꯁ ꯇꯥꯕ ꯐꯖꯕ ꯑꯃ ꯑꯣꯏꯔꯝꯕꯗꯨꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕꯣꯏ ꯀꯩꯕꯣꯏ ꯇꯧꯕꯖꯥꯠꯅꯤꯗ ꯑꯗ ꯆꯥꯕ ꯑꯆꯥꯄꯣꯠꯁꯦ ꯂꯥꯜ ꯃꯣꯍꯣꯜꯅꯦ ꯍꯥꯏꯕꯀꯣ ꯂꯥꯜ ꯃꯣꯍꯣꯟꯁꯦ ꯑꯅꯤ ꯀꯧꯕꯖꯥꯠꯅꯤ ꯑꯅꯤ ꯀꯧꯔ ꯆꯥꯃꯤꯟꯅꯩ ꯑꯗ ꯏꯆꯦꯁꯦ ꯃꯁꯥ ꯀꯛꯄꯗꯨꯗꯀꯣ ꯃꯁꯥꯅ ꯌꯥꯝ ꯍꯩꯅꯖꯗꯕ ꯅꯨꯄꯥꯗꯨꯅꯗꯤꯀꯣ ꯑꯁꯥꯝ ꯔꯥꯏꯐꯜꯗꯣ ꯑꯗꯨꯅꯗꯤ ꯑꯁꯤꯅ ꯊꯔꯂꯞ ꯇꯥꯔꯦꯀꯣ ꯁꯤꯁꯤꯅꯗꯤ ꯀꯩꯅꯣ ꯇꯧꯖꯕ ꯑꯍꯥꯟꯕ ꯎꯕꯒꯤ ꯀꯩꯁꯨꯝ ꯈꯜꯂꯝꯃꯣꯏ ꯏꯆꯦꯁꯤꯅ ꯑꯗꯨꯝ ꯃꯁꯝ ꯀꯛꯆꯕꯒꯤ ꯃꯁꯥꯗ ꯍꯩꯅꯗꯕ ꯑꯃ ꯄꯣꯛꯆꯕꯗꯣ ꯑꯣꯏꯕꯖꯥꯠꯅꯤꯗ ꯍꯜꯂꯒꯦ ꯈꯣꯠꯂꯒꯦ ꯀꯥꯏꯅꯒ ꯍꯥꯏ ꯅꯣꯡꯃ ꯊꯦꯡꯅꯔꯁꯤ ꯈꯣꯠꯂꯁꯤꯅ ꯑꯧ ꯌꯥꯏꯌꯦꯅ ꯍꯥꯏ ꯀꯥꯟꯁꯤꯗ ꯂꯥꯜ ꯃꯣꯍꯟꯒꯁꯦ ꯑꯅꯤ ꯀꯧꯕꯗ ꯅꯨꯄꯥꯗꯨꯅ ꯏꯆꯦꯁꯤꯗꯒ ꯍꯥꯞꯆꯤꯟꯕꯤꯔꯦ ꯃꯥꯏ ꯁꯔꯨꯛꯇꯒ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕꯤꯔꯛꯄꯗꯣ ꯀꯩꯅꯣꯅꯤ ꯁꯤꯁꯨ ꯅꯨꯡꯁꯤꯕ ꯃꯈꯜ ꯑꯃꯅꯤ ꯅꯠꯇ꯭ꯔꯥ ꯏꯆꯦꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯩꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯅꯨꯄꯥꯁꯦ ꯊꯦꯡꯅꯕ ꯀꯥꯟꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯉꯥꯛꯇ ꯊꯦꯡꯅꯩꯗꯅ ꯑꯌꯥꯝꯕ ꯁꯤꯗꯒꯤ ꯎꯅꯔꯒ ꯍꯜꯂꯛꯑꯦꯀꯣ ꯍꯜꯂꯛꯄꯗꯒꯤ ꯅꯣꯡꯉꯥꯜꯂꯒ ꯀꯩꯅꯣꯝ ꯐꯣꯟ ꯇꯧꯔꯛꯑꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯟꯁꯤꯗ ꯀꯩꯗꯧꯔꯤꯒꯦꯅ ꯍꯪꯕꯖꯥꯠꯅꯤ ꯍꯧꯖꯤꯛꯀꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯏꯌꯥꯔꯐꯣꯔꯁ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯅ ꯐꯣꯟ ꯇꯧꯔꯛꯄ ꯀꯥꯟꯁꯤꯗ ꯏꯆꯦꯁꯤꯅ ꯑꯩꯗꯣ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯐꯤꯔꯣꯜ ꯑꯗꯒꯤ ꯁꯅꯥ ꯂꯤꯛꯀꯣꯟ ꯌꯦꯡꯉꯤꯌꯦ ꯈꯣꯠꯂꯤ ꯖꯒꯣꯏ ꯁꯥꯕꯩ ꯍꯥꯏꯕꯁꯦ ꯑꯗꯨꯗꯤ ꯑꯩ ꯂꯥꯛꯀꯦ ꯁꯤꯅꯤ ꯍꯣꯏꯅ ꯍꯣꯏꯅ ꯍꯥꯏꯔꯒ ꯆꯠꯂꯦꯕꯀꯣ ꯑꯗ ꯆꯠꯂꯒ ꯅꯨꯄꯥꯁꯦ ꯃꯃꯥꯟꯅꯕ ꯑꯃꯒ ꯉꯥꯏꯔꯝꯃꯦꯀꯣ ꯃꯣꯏ ꯂꯝꯕꯤ ꯃꯄꯥꯟ ꯑꯝꯗ ꯉꯥꯏꯔꯝꯃꯦ ꯑꯗ ꯏꯆꯦꯁꯦ ꯅꯨꯃꯤꯠꯁꯦ ꯃꯥꯁꯨ ꯌꯥꯝ ꯐꯖꯅ ꯀꯦꯁꯜꯂꯦ ꯍꯥꯏꯗꯤ ꯂꯥꯏ ꯍꯔꯥꯎꯕ ꯖꯒꯣꯏ ꯁꯥꯕ ꯆꯠꯄꯁꯦ ꯌꯥꯝ ꯐꯖꯅ ꯀꯦꯅꯩꯗꯅꯀꯣ ꯅꯨꯄꯤꯁꯤꯡꯁꯦ ꯃꯥꯁꯦ ꯐꯖꯅ ꯀꯦꯔ ꯆꯠꯄꯁꯤꯗ ꯃꯥꯁꯦ ꯁꯛ ꯈꯪꯉꯝꯃꯔꯣꯏ ꯁꯤꯅꯤ ꯏꯆꯦꯅ ꯈꯜꯂꯤꯁꯦ ꯑꯗꯩ ꯃꯣꯏꯒꯤ ꯂꯩꯀꯥꯏ ꯃꯕꯨꯡ ꯑꯃꯅ ꯑꯣꯛꯇꯣ ꯇꯣꯡꯉꯝꯕꯗꯒꯤ ꯉꯥꯏꯈꯣ ꯀꯥꯏꯅ ꯈꯥꯝꯃꯦ ꯍꯥꯏ ꯑꯩ ꯐꯣꯇꯣ ꯀꯥꯞꯄꯤꯒꯦ ꯍꯥꯏ ꯐꯣꯇꯣꯒꯁꯦ ꯀꯥꯞꯄꯤ ꯃꯇꯝꯗꯨꯗꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯐꯣꯟ ꯁꯤꯒꯨꯝꯕꯁꯦ ꯑꯣꯏꯗꯦ ꯍꯥꯏꯌꯦꯕꯀꯣ ꯀꯦꯃꯦꯔꯥ ꯌꯥꯎꯋꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯝ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯃꯌꯦꯛ ꯁꯦꯡꯕ ꯑꯣꯏꯗꯦ ꯀꯥꯞꯄꯤꯔꯦ ꯑꯗꯩ ꯏꯆꯦꯁꯤꯅ ꯆꯪꯁꯤꯜꯂꯒ ꯑꯩ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯀꯥꯏꯅꯀꯣ ꯍꯥꯏꯌꯦꯀꯣ ꯅꯨꯄꯥꯁꯤꯗꯀꯣ ꯑꯁ ꯅꯨꯄꯥꯁꯤ ꯑꯧ ꯈꯪꯉꯦ ꯀꯥꯏꯅꯒ ꯈꯨꯝꯃꯦ ꯍꯥꯏ ꯁꯦ ꯑꯩ ꯆꯪꯉꯒꯦ ꯈꯣꯠꯂꯒꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯆꯪꯉꯦ ꯏꯆꯦꯁꯦ ꯀꯩꯅꯣꯅꯦ ꯏꯌꯥꯔ ꯐꯣꯔꯁꯁꯤꯅ ꯏꯆꯦꯗꯒꯤ ꯍꯟꯕꯗꯤ ꯁꯨꯞꯅꯇꯪꯒꯤ ꯆꯍꯤ 2ꯅꯦꯕꯀꯣ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ 12 ꯄꯥꯁ ꯇꯧꯔꯒ ꯗꯦꯝꯗ ꯐꯥꯔꯁ ꯏꯌꯔ ꯇꯝꯕ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯅ ꯐꯥꯔꯁ ꯁꯦꯃꯤꯁꯇꯔ ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔ ꯂꯩꯔꯦꯗꯅ ꯃꯇꯝꯗ ꯐꯥꯔꯁ ꯏꯌꯔ ꯁꯦꯀꯦꯟ ꯏꯌꯔ ꯊꯥꯔꯠ ꯏꯌꯔꯅ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤꯗꯅ ꯐꯥꯔꯁ ꯏꯌꯔ ꯀꯥꯕ ꯀꯥꯟꯗ ꯃꯥꯗꯤ ꯊꯕꯛ ꯆꯪꯕꯖꯥꯠꯅꯤ ꯏꯌꯥꯔ ꯐꯣꯔꯁꯁꯤꯅ ꯑꯉꯥꯡ ꯑꯣꯏꯕ ꯏꯆꯦꯗꯩ ꯆꯍꯤ 2 ꯍꯜꯂꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯁꯤꯁꯤꯅ ꯆꯍꯤ 5 ꯍꯜꯂꯦ ꯏꯆꯦꯗꯒꯤ ꯏꯆꯦꯁꯦ ꯑꯅꯤꯁꯦ ꯑꯗꯨꯝ ꯀꯣꯏꯁꯜꯂꯦꯀꯣ ꯀꯣꯏꯁꯟꯕ ꯍꯥꯏꯕꯗꯤ ꯑꯔꯦꯞꯄꯁꯦ ꯀꯔꯝꯕꯗ ꯊꯝꯗꯣꯏꯅꯣꯁꯦ ꯏꯆꯦꯁꯦ ꯈꯪꯗ꯭ꯔꯤꯕ ꯊꯝꯒꯅꯤ ꯑꯗꯣ ꯈꯟꯖꯕ ꯂꯩꯁꯥꯔꯤꯉꯩꯒꯤ ꯈꯟꯖꯕꯒꯤ ꯇꯥꯏꯃꯤꯡ ꯃꯇꯝ ꯑꯃꯗꯤ ꯂꯩꯖꯩꯗ ꯑꯗ ꯈꯤꯇꯪ ꯈꯟꯈꯤꯒꯦꯗ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯈꯟꯕꯖꯥꯠꯅꯤ ꯑꯗ ꯃꯔꯛꯁꯤꯗ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯔꯛꯑꯦ ꯃꯥꯒꯤ ꯑꯦꯛꯁ ꯇꯥꯔꯦꯀꯣ ꯐꯥꯔꯁ ꯂꯞꯁꯦ ꯁꯤꯁꯤꯅ ꯐꯣꯟꯒ ꯇꯧꯔꯛꯑꯒ ꯍꯥꯏꯌꯦꯀꯣ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯉꯥꯡ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯀꯥꯏ ꯍꯥꯏ ꯑꯗꯨꯝ ꯂꯩꯔꯤ ꯈꯣꯠꯂꯤ ꯅꯪ ꯍꯧꯖꯤꯛ ꯀꯥꯏꯗꯩ ꯈꯪꯅꯔꯤꯒꯦ ꯀꯥꯏꯅ ꯍꯪꯕꯖꯥꯠꯅꯤꯗ ꯏꯆꯦꯁꯤꯅ ꯍꯥꯏꯌꯦꯀꯣ ꯏꯌꯥꯔ ꯐꯣꯔꯁ ꯑꯃ ꯈꯪꯅꯩꯌꯦ ꯈꯣꯠꯂꯦꯅ ꯃꯇꯝꯗ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯍꯥꯏꯔꯛꯑꯦꯀꯣ ꯃꯥꯒꯤ ꯑꯦꯛꯁꯅ ꯐꯖꯅ ꯊꯤꯒꯠꯂꯨꯀꯣ ꯅꯨꯄꯥ ꯀꯣꯏꯕ ꯀꯥꯟꯗꯅꯦ ꯐꯖꯅ ꯊꯤꯒꯠꯂꯣ ꯏꯌꯥꯔ ꯐꯣꯔꯁꯅꯦ ꯍꯥꯏꯔꯒꯅꯦ ꯀꯩꯅꯣ ꯑꯣꯏꯔꯝꯅꯤ ꯕꯦꯟ ꯄꯥꯔꯇꯤ ꯑꯣꯏ ꯂꯩꯔꯝꯅꯤ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯅꯦꯕꯤꯅꯦꯅ ꯀꯣꯏꯔꯒ ꯕꯦꯟ ꯄꯥꯔꯇꯤ ꯑꯣꯏ ꯂꯩꯔꯝꯃꯤꯀꯣ ꯀꯥꯏꯅ ꯍꯥꯏꯖꯕꯗꯣ ꯑꯐꯕꯗꯤ ꯇꯥꯛꯄꯤꯕꯀꯣ ꯑꯗꯣ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤꯀꯣ ꯑꯐꯕꯗ ꯑꯣꯏꯔꯁꯨ ꯀꯜꯂꯛꯄꯣꯏ
ꯅꯨꯡꯁꯤꯕꯒꯤ ꯉꯁꯥꯏ ꯅꯨꯡꯁꯤꯅꯔꯝꯕ ꯀꯧꯕꯅꯤꯅ ꯈꯤꯇꯪꯁꯨ ꯅꯨꯡꯉꯥꯏ ꯐꯥꯠꯇꯕꯤ ꯑꯃ ꯇꯧꯕꯗꯣ ꯑꯗꯨ ꯑꯣꯏꯕꯖꯥꯠꯅꯦ ꯑꯗ ꯏꯆꯦꯁꯤꯁꯨ ꯍꯥꯏ ꯈꯪꯉꯦ ꯃꯥꯗꯤ ꯑꯁꯦꯡꯕꯒꯤꯅꯦ ꯈꯣꯠꯄꯅꯦ ꯑꯩꯈꯣꯏ ꯏꯆꯦ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯅꯦꯗꯤ ꯃꯥꯅ ꯏꯆꯦ ꯀꯧꯕꯀꯣ ꯏꯆꯦ ꯑꯃꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯪꯅꯍꯟꯕꯅꯦ ꯈꯣꯠꯄꯅꯦ ꯀꯥꯏꯅ ꯁꯨꯃꯥꯏꯅꯒ ꯍꯥꯏꯈꯤꯕꯀꯣ ꯏꯆꯦꯁꯤꯒꯤ ꯑꯦꯛꯁꯦ ꯑꯗꯨꯝ ꯏꯆꯦꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯗꯣꯀꯣ ꯑꯗꯒꯤ ꯑꯦꯛꯁꯤꯅꯁꯨ ꯑꯗꯨꯝ ꯐꯖꯕ ꯋꯥꯍꯩꯒ ꯍꯥꯏꯕꯤꯔꯛꯄꯗꯣ ꯃꯥꯅꯒ ꯁꯨꯃꯥꯏꯅꯒ ꯍꯥꯏꯌꯦ ꯅꯪꯅꯅꯦ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯕꯥꯗꯤ ꯑꯗꯨ ꯇꯧꯏ ꯑꯩꯈꯣꯏꯕꯥꯗꯤ ꯌꯨ ꯉꯥꯎꯏ ꯈꯣꯠꯂꯤ ꯀꯥꯟꯅ ꯍꯥꯏꯕꯗꯨꯅ ꯑꯇꯩꯗ ꯍꯥꯏꯕꯅꯤ ꯁꯣꯔꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯅꯤ ꯑꯗꯣ ꯅꯪ ꯑꯇꯣꯞꯄꯗꯗꯤ ꯍꯥꯏꯔꯨꯅꯨꯀꯣ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯍꯥꯏꯀꯣ ꯏꯆꯦꯁꯤꯅ ꯑꯗꯨꯝ ꯈꯨꯝꯒꯦ ꯍꯥꯏ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯅꯤ ꯍꯌꯦꯡꯋꯥꯏ ꯑꯩꯒ ꯂꯨꯍꯣꯡꯉꯀꯥꯟꯗ ꯂꯩꯔꯀꯥꯟꯗ ꯑꯗꯨꯝ ꯈꯪꯉꯗꯣꯏꯁꯤꯕꯣ ꯑꯗꯣ ꯍꯌꯦꯡ ꯅꯣꯏ ꯕꯥꯗꯤ ꯑꯗꯨ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯔꯒ ꯑꯩꯗꯤ ꯍꯥꯟꯅꯗꯩ ꯑꯗꯨꯝ ꯍꯥꯏꯗꯨꯗꯤꯅ ꯍꯥꯏꯅꯤ ꯀꯥꯏꯅꯒ ꯍꯥꯏꯒꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯁꯤꯒꯤ ꯃꯃꯥꯡꯗꯁꯨ ꯏꯆꯦꯅ ꯅꯨꯡꯁꯤꯃꯟꯕꯒꯤꯀꯣ ꯐꯣꯟꯒ ꯇꯧꯕꯁꯦ ꯋꯥꯏꯇꯤꯡꯒ ꯂꯩꯔꯝꯃꯦ ꯍꯥꯏꯕꯀꯣ ꯏꯆꯦꯁꯦ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗ ꯀꯅꯥ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯀꯥꯏꯅꯒ ꯍꯪꯉꯦ ꯍꯥꯏ ꯏꯆꯦꯅ ꯃꯣꯏ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯦ ꯈꯣꯠꯂꯝꯕꯅꯦ ꯀꯥꯏꯅꯒ ꯁꯨꯃꯥꯏꯅꯒ ꯈꯨꯝꯃꯒ ꯑꯐꯕꯇꯁꯦ ꯃꯔꯛꯇꯗꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕꯗꯣ ꯑꯗ ꯂꯥꯛꯀꯦ ꯈꯣꯠꯀꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯂꯝꯕꯤꯗꯤ ꯐꯥꯎꯔ ꯆꯠꯂꯦ ꯍꯥꯏꯕꯀꯣ ꯃꯣꯏꯒꯤ ꯏꯆꯦꯁꯤꯒꯤ ꯑꯦꯛꯁꯁꯦꯀꯣ ꯁꯤꯁꯤꯅ ꯃꯣꯏ ꯂꯝꯁꯤꯗꯒꯤ ꯈꯨꯜ ꯑꯅꯤ ꯊꯪꯅꯔꯒ ꯂꯩꯕꯖꯥꯠꯅꯤ ꯑꯗꯨꯒ ꯊꯕꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯀꯥꯟꯗ ꯏꯆꯦꯍꯣꯏꯒꯤ ꯂꯝꯕꯤꯁꯦ ꯑꯗꯨꯝ ꯐꯥꯎꯕꯖꯥꯠꯅꯤꯀꯣ ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯥꯒ ꯅꯨꯡꯁꯤꯅꯔꯝꯕ ꯌꯥꯏ ꯀꯣꯏꯅꯔꯝꯕ ꯌꯥꯏ ꯑꯗꯣ ꯏꯆꯦꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏ ꯀꯥꯏꯅ ꯑꯗꯨꯝ ꯈꯟꯖꯕꯗꯣ ꯑꯗ ꯃꯥꯁꯦ ꯃꯇꯝꯗꯨꯗ NYK ꯑꯃ ꯂꯩ ꯍꯥꯏꯌꯦ ꯑꯗꯨꯗꯣ ꯌꯥꯎꯕꯖꯥꯠꯅꯤ ꯑꯗꯨꯗꯣ ꯌꯥꯎꯔꯒ ꯃꯣꯏ ꯃꯌꯥꯝ ꯌꯨꯠ ꯃꯌꯥꯝ ꯄꯨꯟꯁꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏꯌꯦ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯨꯗꯨꯒꯤ ꯅꯣꯡꯃ ꯃꯃꯥꯟꯅꯕ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯏꯆꯦ ꯍꯣꯏꯔꯣꯝꯗꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯕꯖꯥꯠꯅꯦꯕꯀꯣ ꯑꯗ ꯅꯣꯏꯔꯣꯝꯗ ꯂꯥꯛꯀꯦ ꯈꯣꯠꯀꯦ ꯊꯣꯛꯂꯛꯑꯣ ꯍꯥꯏꯐꯦꯠꯀ ꯍꯥꯏꯔꯒ ꯏꯆꯦꯁꯨ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯦꯛꯁ ꯑꯣꯏꯖꯔꯒꯁꯨ ꯎꯅꯤꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯗꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯑꯉꯥꯎꯕꯅꯤꯗꯅ ꯅꯠꯇ꯭ꯔꯥ ꯑꯩꯕꯨ ꯐꯅ ꯅꯨꯡꯁꯤꯕꯤꯕ ꯑꯃ ꯊꯣꯛꯂꯛꯀꯦꯔꯥ ꯆꯥꯝꯃ ꯊꯣꯛꯂꯛꯀꯦꯔꯥ ꯑꯩꯅ ꯅꯨꯡꯁꯤꯕ ꯑꯃ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯗꯅꯀꯣ ꯑꯗꯨ ꯑꯣꯏꯕꯖꯥꯠꯅꯤ ꯊꯣꯛꯄ ꯀꯥꯟꯁꯤꯗꯒ ꯐꯥꯒꯤꯒ ꯇꯧꯔꯝꯃꯦ ꯑꯉꯥꯡꯅ ꯑꯩꯒ ꯀꯣꯏꯅꯔꯤꯉꯩꯗꯅ ꯅꯁꯛ ꯀꯩꯁꯨ ꯌꯥꯝ ꯐꯖꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯒ ꯀꯣꯏꯅꯔꯤꯀꯥꯟꯗꯗꯤ ꯅꯁꯛꯇꯣ ꯊꯤ ꯑꯗꯨꯒ ꯊꯤꯕ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛ ꯍꯦꯟꯅ ꯐꯖꯊꯣꯛꯑꯦ ꯍꯥꯏꯕ ꯍꯥꯟꯅꯗꯣ ꯊꯤ ꯍꯥꯏꯕ ꯅꯠꯇꯕꯀꯣ ꯑꯩꯒ ꯀꯣꯏꯅꯔꯤꯉꯩ ꯃꯇꯝꯗꯒꯤꯗꯤ ꯍꯧꯖꯤꯛꯅ ꯌꯥꯝ ꯁꯥꯊꯤꯅ ꯍꯦꯜꯂꯦ ꯐꯖꯕ ꯑꯉꯥꯡ ꯅꯪ ꯀꯥꯏꯅꯒ ꯍꯥꯏꯕꯀꯣ ꯏꯆꯦꯁꯦ ꯅꯣꯛꯑꯦ ꯍꯥꯏ ꯏꯆꯦꯅ ꯅꯪ ꯋꯥꯈꯜꯗ ꯑꯣꯏꯔꯝꯒꯅꯤ ꯀꯥꯏꯅꯒ ꯈꯨꯝꯒꯦ ꯍꯥꯏꯕꯀꯣ ꯑꯗ ꯅꯨꯄꯤꯅ ꯀꯦꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯌꯦ ꯑꯦꯛꯁꯦꯀꯣ ꯅꯨꯄꯤꯅ ꯀꯦꯔꯒ ꯈꯣꯠꯂꯒ ꯂꯩꯕꯁꯦ ꯌꯥꯝ ꯉꯥꯎꯖꯕ ꯌꯥꯝ ꯄꯥꯝꯖꯕ ꯑꯣꯏꯕꯖꯥꯠꯅꯤ ꯑꯉꯥꯡ ꯅꯪ ꯅꯁꯝꯗꯣ ꯀꯂꯔ ꯁꯪꯉꯣ ꯈꯣꯠꯂꯣ ꯍꯥꯏ ꯃꯇꯝꯗ ꯏꯆꯦꯁꯦ ꯃꯁꯝ ꯌꯥꯝ ꯁꯥꯡꯉꯒ ꯃꯨꯕꯖꯥꯠꯅꯦꯕꯀꯣ ꯑꯗꯩ ꯀꯦꯌꯨ ꯈꯣꯠꯂꯣ ꯀꯥꯏꯅ ꯍꯥꯏ ꯏꯆꯦꯁꯨ ꯅꯨꯡꯁꯤꯕꯅ ꯍꯥꯏꯔꯕꯅꯤꯅꯀꯣ ꯃꯁꯝꯁꯦ ꯃꯥꯁꯦ ꯀꯂꯔꯁꯦ ꯁꯪꯕ ꯀꯥꯟꯁꯤꯗ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯦ ꯆꯨ ꯍꯥꯏꯕꯁꯦ ꯀꯌꯥ ꯌꯥꯒꯟꯗꯕ ꯑꯣꯏꯕꯖꯥꯠꯅꯤ ꯅꯨꯡꯁꯤꯕꯅ ꯍꯥꯏꯔꯕꯅꯦ ꯀꯥꯏꯅꯒ ꯁꯪꯖꯜꯂꯦ ꯈꯪꯕ꯭ꯔꯥ ꯑꯗꯒꯤ ꯁꯪꯖꯟꯗꯅ ꯈꯣꯠꯇꯅꯒ ꯇꯧꯒꯦ ꯍꯥꯏꯌꯦ ꯏꯆꯦꯁꯤꯒꯤ ꯑꯦꯛꯁꯦ ꯃꯥꯗꯤ ꯂꯣ ꯇꯝꯃꯦ ꯍꯥꯏꯌꯦꯕꯀꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤꯅ ꯁꯝ ꯀꯂꯔꯁꯦ ꯁꯪꯕꯁꯦ ꯃꯣꯏ ꯕꯕꯥꯅ ꯄꯥꯝꯗꯕ ꯖꯥꯠꯅꯤꯀꯣ ꯑꯗ ꯃꯥꯅ ꯍꯥꯏꯕꯖꯥꯠ ꯁ꯭ꯀꯨꯜ ꯐꯤ ꯊꯤꯒꯦ ꯕꯕꯥ ꯄꯩꯁా ꯄꯤꯌꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯄꯥꯅ ꯑꯃꯨꯛ ꯆꯩꯔꯛꯑꯦ ꯅꯁꯝꯗꯣ ꯑꯝꯇ ꯃꯨꯍꯜꯂꯣ ꯑꯗꯨꯒ ꯄꯤꯒꯦꯅ ꯏꯆꯦꯁꯤꯅ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯈꯜꯂꯦ ꯑꯁꯨꯛ ꯋꯥꯅ ꯁꯝꯁꯤꯕꯨ ꯀꯂꯔ ꯁꯪꯍꯜꯂꯒ ꯀꯩꯅꯣ ꯑꯃꯨꯛ ꯃꯨꯍꯜꯂꯣ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯆꯨ ꯌꯥꯗꯕꯗꯣ ꯅꯨꯡꯁꯤꯕꯅ ꯍꯥꯏꯔꯛꯑꯕꯅꯤꯅ ꯁꯪꯖꯟꯖꯩꯅꯦꯕ ꯑꯗꯨꯒ ꯕꯕꯥꯗꯨꯅ ꯃꯨꯍꯜꯂꯣꯒ ꯍꯥꯏꯕꯁꯦ ꯃꯟꯊꯥꯒ ꯁꯥꯒꯤ ꯍꯥꯏꯌꯦ ꯏꯆꯦꯁꯤꯅ ꯃꯥꯒ ꯑꯦꯛꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯀꯥꯎꯕ ꯉꯝꯗ꯭ꯔꯤꯉꯩ ꯍꯥꯏꯗꯤ ꯀꯥꯎꯕ ꯉꯝꯗꯕꯒꯤ ꯃꯔꯝꯁꯦ ꯉꯁꯥꯏꯒꯤ ꯏꯌꯔꯐꯣꯔꯁꯇꯣ ꯁꯦꯀꯦꯟ ꯂꯞꯁꯦ ꯁꯤꯁꯤꯅ ꯁꯟꯗꯦ ꯈꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯒ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯁꯤꯁꯤꯅ ꯃꯥꯅ ꯂꯩꯔꯤꯁꯦ ꯃꯇꯝꯗ ꯑꯔꯨꯅꯥꯆꯜꯗ ꯃꯥꯁꯦ ꯄꯣꯁꯇꯤꯡ ꯇꯥꯕꯖꯥꯠꯅꯤ ꯅꯦꯠꯋꯥꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯃꯤ ꯃꯥꯡꯗ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩ ꯑꯗꯨ ꯑꯗꯥꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯂꯩꯖꯔꯤꯅꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯁꯨꯡꯐꯪ ꯐꯪꯗꯕ ꯇꯁꯦꯡꯅ ꯏꯆꯦꯁꯤꯅ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯒ ꯐꯖꯅ ꯃꯌꯥꯝꯅ ꯃꯇꯝꯗꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯐꯖꯅ ꯇꯣꯏꯅ ꯁꯥꯟꯅꯖꯕ ꯑꯣꯏꯔꯒꯗꯤ ꯏꯆꯦꯁꯦ ꯋꯥꯈꯜꯁꯦ ꯈꯔ ꯃꯈꯩ ꯑꯗꯨꯝ カꯎꯊꯣꯛꯄ ꯉꯝꯃꯦꯕ ꯅꯪ ꯀꯥꯏꯅꯔꯦ ꯀꯥꯏꯅ ꯈꯟꯖꯕꯗꯣꯀꯣ ꯈꯟꯖꯔꯦ ꯑꯩꯒꯤꯁꯨ ꯂꯩꯖꯔꯦ ꯀꯥꯏꯅ ꯈꯟꯒꯗꯕꯁꯦ ꯐꯣꯟꯁꯦ ꯑꯅꯤꯃꯛꯁꯦ ꯑꯃꯠꯇ ꯄꯥꯎꯁꯦ ꯐꯖꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯐꯥꯎꯅ ꯐꯪꯗꯕꯁꯤꯗ ꯅꯨꯡꯒ ꯅꯨꯡꯁꯤꯕꯅꯦ ꯄꯠ ꯂꯥꯎꯅ ꯊꯗꯠꯄꯗꯣ ꯍꯦꯛ ꯉꯝꯗꯕꯖꯥꯠꯅꯤ ꯑꯗꯨꯒ ꯋꯥꯔꯤꯒ ꯁꯥꯟꯅꯕ ꯀꯥꯟꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯌꯦ ꯋꯥꯏꯇꯤꯡꯒ ꯂꯩꯕ ꯀꯥꯟꯁꯦ ꯁꯥꯎꯗꯣꯏꯅꯤ ꯏꯆꯦꯗꯤ ꯌꯥꯝ ꯄꯥꯛꯅ ꯁꯥꯎꯗꯦ ꯁꯥꯎꯅꯤꯡꯉꯁꯨ ꯉꯁꯥꯏꯒꯤ ꯃꯤ ꯀꯥꯏꯅꯔꯁꯤꯕꯣ ꯀꯥꯏꯅꯈꯔ ꯐꯥꯊꯖꯩ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯛꯁꯇꯣ ꯑꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯅꯥꯀꯣꯏꯅꯅꯀꯣ ꯋꯥꯏꯇꯤꯡ ꯆꯪꯉꯦ ꯑꯗꯨꯒ
ichesu waiting changabna paikhale ko my ex ki phone se ada yamna koina na kai warong na hai pado ngasai dagi wari sanabagi waramani yar tumo kai phone se pakka kakthak kirini ichesu kemte hai de bido ko adum wari yam kui sanabasu natabasibo adum sanabasu natabasibo kai masu waroro ko battery ka se phaktalaga thamdoine sumaine yamna oinei haye kainarasu moisu khunungai amani ko siso ade kainare haibani marak nungsibagi wari su yaugi tabadi natteba ko yam changna nungsinadro aduga second lap je ko ichegi asam kana natte air force ma se khara khamban khara sawe kitang ke haini icheda adum ke tawjabado ichen thaba ma tawa makta orsu harau he yadaba adum khamban bagi type ta tawbada sengni ichena matam ichese matam sa bot lepe haiba ko ada bot lepor su nang lep kanu khot kanu haiba de thabal chong makta yaw gai su yaw kanu khot kanu ga hekta haijaba agi nang keno bole pa ka dini pa mama ga loina ni wai sanani adudi ai ka de na dro ai ka ni khot ni kai na ge haiba adagi sumaina ga hai ko mongon da chesida ta seng hai ga mai se kitang chesan ba mari ma thamning ba matam do chesan ba mari hai ga di achepa mari thamse na haina batu ko adu se hiding by tap ta na koina na he hai ba ko hogi iman na ba jingji di moi di magi nushina ba nupi loinari ba thamnari ba singse ma tha kem da sa de moi di thajana ba loi thamma ba ni na yam ingna ni wakhal leitana ni lai se outside chida ai khaktani seisa charang na nang se nupa koiram gadra kholom gadra kaina khalaga lai se nang khaktani kana sumaina ga hai ko ichese sawning hai sai sugum ba se pamja de ba ko masana da mogi machanupi hai tare ne air force se magi machanupi se iche ga su khangnei loinei hai ko mana hai bajani iche sina mogi air force se mangonda tato laina kawe ba ko keno na di air force se sisina ti iche da ibe ma kaina am nushina kauzan ibe ma kan abe ma kauni ma ibe ma kawe ya da nushina thonjaba ming oiramne da noi tato na aingonda sumai na hai ayam haina de ko nam ta hai go nam ta chei go na ko matam da pangini khangde mani khangdi che sisu hai grab jani da sona kan da machan pisna ta ngang tharab jani mabung ti da adu bo hai ba ya ba wara nang na ngangi do kai no khopno ka ta lan sarab jani machan pi ikai jaram ne ba ko mabung amna to mai hai re ka hai da adu mai hai ba degi saure air force kai ma ngangi ji kholi ji ka mai je khatna da na mare tongna da na toy matam se suti thorok pai ob jani suti thorok pagi oi ba kan sida changoi yum da ga amta khota hadi yumda kamta changoi khole ka hinda ka pon da ngaurga ma se leirab jani mamana buda hing lega leirab jani ko ada lega lai kan se chesin hai dumai tawgono nupi gidamak to dumai tawgoda banatte chesina matam sta hai gi babo ba ai di nga nga na thingnarak pani nang nigi ima baba ge khalo nang ima ge khandra khotra ka hai khande nang na dumai na khanbiu hai banatte puphat be kaina ga hai ba do kangbra nang na ai da mak tawabi ka da banate kem thaibira kanu kan hai chisna phare kaino du di ado noi imungi min engonda ga phone thola kanu khangbra kaina ga adumai na ga hai gi hai ba ko ichisina suma se kaya pamba yau te hai ta singna pamba or nuksiba se kya yau da bazani sai ahamba khangna ba da budi apam phawba gi khangna gi ba duga nuksiba di kya phaw de hai ado air force gi na yam nungsi ba hai ba ma hojik ta sum nungsi rak pa do ko magi da mak ta khanbi ba se oi bai se phana khanarasu phana saunarasu ne iche gi masak se uba ga ma se wa se kem ta ngang ba ngamoi doi ne ba ta hai ba ngamoi da ba ada iche sina su kya nungsi da ba gi man he ngang thok sak tok ki ba se hojik ki nupa se ko air force mana saw ba da ba wangang se sekta ngang upazani de mama na binaga khujina ga siya kaino nangna ngang li do mi ikare ni ga na ga sumaina dum hai bai tai asomna di ichina di am sauning bai di college get ta ga hekta ga ngairam dana kholam dana to bu se sauning bagi ko adamaina su yaugi hai matam du da ichi ge lai kai moi da cha hotel amma da ko phamin nei hai nimit ama una bazani shuti thok pa kanda sida air force na mo da yam nungsi na hai tai mo da bindi angang bama puthora pocket tagi bindi angang bama puthora amukta namjage ga na yaga draw kai yam ki na hangak podo laibak tu dam tang namjage ka tawbagi de air force na iche se satina ayam satina nungsi jabajani ko ada ikai na haiza bajani da amta namjage laibak tu da taseng hanga bindi do adai mai
posting mafamdai leiraki oiramneba khongbra yam lapna mayang leibaktagi leirakpa bindido nusibi magi laibaktu damta namjage kai ayabaga luxury sidi ichena dum nammo yaye kaina ko mamai do aidi yaye nammo kai haiba kansida mamai do dum mongkhalakte ikai mandana mamai do ngaksak nganga nusiba amagi mafamdadi nupa oro nupi oro thangai sengna nusiraba adai miduna kitang tasengna hairaga aina hainingise ko aiga nanga se nungsinare khallobako adagi aiga nanga se nungsinare aina nangse am nungsirebako adu nanga so aibu am nungsibibi oidi ikaina bse khar phaneba ada aina nang yam nungsiraga kaigumba nangna aise kitang miraibagi mo oma tordi yam ikai bamadi phaujabado adu oidoineba ichina di mase kya nusi phatabagi kaimta thaoidabi mo ma he utpasida hojiki air force ma se kitang ikai bagi mo ong ma utpa male ko sida bindi nammo hai namba ngamdabi da mamai ngaksak nganga lei haise suti thoklam dai haide mana posting mafam dagi ne suti thoklam dai ga se nangi kari leir uge kaina ga haibazani da ade chesina hair oil ama leir o da haibazani magi hair oil se thiba yang wai he gan hai pusi da sumaina pot thiba je amta wagi de haibazani hojiki kada air force na ko nangi sidi yam waye khole kaina ga haizagibado adu wars wanaga leibirapodo magi ichesina matamdu dum khunge cosmetic yom dukanda dum phangbudubo khobudubo kaina ga haidi haigi bazani ko adumaina ga hai kya hai aise ngasi wangang buda kitang soye ko sori se kai na kan ay seng dum hairake mayam da warobi ai ngasi sauning ba ko yam sauning ba thaba ma tawre ba aise isaje dum sauning gibagi wari se dum yam da share dawbudo ko marak da soibe yawi myam ngakpiyu ko wari makha sa thajarake sumaina ga mabu yam nungsina di loile je do khatti dum khanei haibo ko sauna ba khana ba tawdo bole pagi matang se sidasu yam sathina sawi nang lepkanu na yam haija bazani da ichesina di lepkani na keno tawraga yaroi kholare ni ichese ma se khra dum keno tawgal debate ka se dum yaurakpa degi adum masagi oina dum khara yaujrakpa oibazani khangbra adegi sayenga se dum iraktana kholaktana dum kitang ma masagi oina lailai su se phan horakpanina nusibada dum prag luppaga lerakpa mi di oirakte ba ko ichese dum magi keno se air force se sina khaye dangna moibani se marai yam tongna ba phone da di marai se to kimatik tong nei hai ba ko ngaite khatna ba ka se ko iche na ngonda marai tor ko ko phasu phatu so ise keno dum tori bani debate yawi ba nu pi ni yam henjala kanu kan hai ba jani da de nu pa se nam khomme nangi debate to du da yetna yo marai do da ki hen bane nam yelak to se kai hai di marai yetna ba kan da amana amada henaroi khonaroi kan hai ba jani se nga sai khatna gi ba do ache pa mari thamsi ko chamde khatna ba kan se chesina phare kaina du dengon da phone to halakanu harga phone silent thamjala tumam jani da phone silent thamo tum kan se da mani sona kan da do ma hing se phone to le jani da hoji air force se ko ada phone to le ka sa nongala kan miss kon se 84 miss call le me ngak pani phaja ahing su tum da bi da tawab jai nongalaga mama ga machani piga lai hai che se kau thori hai kau thor kan sida mama se wangang busu haija de dum hanju oi hai ba ko phajana haijar ba do phajana loina biyu ko biyu yam phajana dum hairam me hai de machani bisne ingit ta hoi ima kaino phajaba da suna mong nupi oi duri bani paisa piram mon ingit to mama do gi kai wakhal lai jada ba jan che se dum khang hai ba ko da khangaga khangjana da saina paisa ma lawrge khologe ha ya de piram banna lawre dana chesina mo pau tamme noi ima ga ichenu pigala ame khole nang kitang dumaina tawguno khotkano yare haidi chawba themna bado dumaina ga themna dana khotna taw ha do unara kan dana ne kem ta hainga moidu ba kem ichena ga dum ngasai sauna gi bai wa ga je khar puthora ga ngang ba se hauji air force kem ta khanna gi da gi tap ta tumina ga leshala ga leibi do phone da yam phau sa ba do unara kan da mai nong khat ngam da bi do oi haye anda sona kan da mo kamain to ge sa gi asam phone se ma yoi na kamain to ge ha kan da ma karim ta haide phone se waiting pung ama lege ani lege ko thengna ba kan se stage da karim ta hairoi duine ba wari sanaba loire har kan da phone se paikhale har kan da wari sanaba loire bo len dum hangak te ba
이치시나서 좀 쿰매 loidana bu nang amuk sanage na paikhala isiti kai sumaine hai ade bot ichi na bot le pai ichi se bot chu kai hai pa ko de bon mi chi da khogi ngasai gi air force na di bol le pasin su ade saure na hoji ga saure fa se sis nai nang bol le pe hai ne hai kana hai no ai su khangi ni kholi ni ado phasna hono khono kai adum aphabarom da dum hai ba asaw bagi sakho su uttaba ko karma nu pa no ai punsi da thengna jar ti sumaina tꯧꯕꯁꯦ ꯊꯦꯡꯅꯔꯦꯀꯣ ꯍꯥꯏꯗꯤ ꯁꯨꯡꯁꯥꯎ ꯁꯥꯎꯗꯕ ꯃꯤꯁꯦ ꯊꯦꯡꯅꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯣꯆꯤꯡ ꯇꯧꯕꯤꯔꯛꯄ ꯁꯥꯔ ꯑꯃ ꯂꯩ ꯁꯨꯡꯁꯥꯎ ꯁꯥꯎꯗꯕ ꯑꯃ ꯂꯩ ꯑꯗꯨꯗ ꯅꯤꯡꯁꯤꯡꯉꯛꯄꯅꯦ ꯑꯁꯥꯎꯕꯒꯤ ꯃꯇꯧꯁꯦ ꯅꯣꯡꯃꯇꯁꯨ ꯎꯠꯇꯦꯀꯣ ꯑꯗꯒꯤ ꯑꯁꯣꯏꯕ ꯑꯃ ꯀꯩ ꯑꯃ ꯂꯩꯔꯁꯨ ꯑꯗꯨꯗꯤ ꯐꯠꯇꯦꯗ ꯈꯣꯠꯇꯦꯗ ꯍꯥꯏꯐꯦꯠ ꯍꯥꯏꯕꯗ ꯍꯦꯟꯗꯣꯛꯇꯅ ꯃꯤꯉꯣꯟꯗ ꯃꯤ ꯑꯃꯗ ꯍꯦꯛꯇ ꯄꯉꯥꯡꯗ ꯉꯥꯡꯕ ꯄꯪꯁꯛꯇ ꯁꯛꯄ ꯄꯪꯆꯩꯗ ꯆꯩꯕꯁꯦ ꯍꯧꯖꯤꯛꯀꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯕꯖꯥꯠꯅꯤ ꯌꯥꯝ ꯐꯕ ꯃꯤ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯩ ꯏꯆꯦꯁꯨ ꯋꯥꯈꯜꯁꯦ ꯈꯔ ꯍꯣꯡꯉꯦ ꯏꯆꯦꯅ ꯋꯥꯈꯜ ꯍꯣꯡꯈ꯭ꯔꯤ ꯃꯔꯝꯁꯤꯅ ꯍꯧꯖꯤꯛꯀꯤ ꯏꯌꯔ ꯐꯣꯔꯁꯁꯦ ꯃꯉꯣꯟꯗ ꯌꯥꯝ ꯉꯥꯎꯖꯕ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯂꯩꯕꯖꯥꯠꯅꯤꯗ ꯅꯨꯄꯤ ꯑꯃ ꯂꯩꯕ ꯀꯥꯟꯁꯤꯗ ꯅꯨꯄꯤꯁꯤꯅ ꯏꯆꯦꯁꯤꯗ ꯐꯣꯟꯁꯦ ꯇꯧꯔ ꯈꯥꯏꯕꯖꯥꯠꯅꯤ ꯈꯥꯏꯕꯗ ꯏꯆꯦꯅ ꯈꯪꯍꯧꯗ꯭ꯔꯤꯁꯤꯅ ꯆꯩꯔꯒꯦ ꯊꯤꯅ ꯆꯩꯔꯒꯦ ꯉꯥꯡꯒꯦꯅ ꯈꯟ ꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯃꯥꯗꯤ ꯕꯣꯠ ꯂꯦꯞꯄꯨꯕꯅꯤ나 ꯀꯣꯂꯦꯖꯇ ꯇꯝꯃꯤꯟꯅꯕ ꯑꯣꯏꯔꯝꯅꯤ ꯕꯣꯠ ꯃꯇꯝꯗꯅ ꯐꯖꯅ ꯍꯥꯏꯗꯤ ꯐꯅ ꯉꯥꯡꯅꯤꯡꯕ ꯑꯣꯏꯒꯦꯔꯥ ꯉꯥꯡꯅꯤꯡꯗꯕ ꯑꯣꯏꯒꯦꯔꯥ ꯃꯤ ꯈꯣꯜꯂꯤꯗꯅ ꯕꯣꯠꯁꯦ ꯀꯥꯟꯅꯕꯀꯣ ꯑꯗ ꯕꯣꯠꯁꯦ ꯀꯥꯔ ꯃꯇꯨꯡꯗ ꯁꯛ ꯇꯥꯈꯠꯂꯤ ꯍꯥꯏꯒꯤꯗ꯭ꯔꯀꯥꯟꯗ ꯀꯅꯥꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏ ꯏꯆꯦꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯣ ꯂꯥꯁꯇ ꯅꯨꯄꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯏꯌꯔ ꯐꯣꯔꯁꯁꯦ ꯃꯉꯣꯟꯗ ꯉꯥꯎꯖꯕ ꯅꯨꯄꯤ ꯃꯉꯣꯟꯗ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯛꯄ ꯏꯌꯔ ꯐꯣꯔꯁꯅ ꯃꯉꯣꯟꯗ ꯅꯝꯕꯔꯁꯦ ꯄꯤꯊꯣꯛꯑꯒ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯅꯦ ꯁꯦ ꯑꯩꯒ ꯅꯨꯡꯁꯤꯅꯖꯕꯅꯦꯅ ꯏꯆꯦꯒꯤ ꯅꯝꯕꯔꯁꯦ ꯄꯤꯔꯨꯕꯖꯥꯠꯅꯤꯗ ꯑꯗ ꯂꯥꯁꯇ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯅꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯅꯝꯕꯔꯁꯦ ꯁꯨꯃꯥꯏꯅ ꯂꯧꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯕ ꯏꯆꯦꯁꯦ ꯁꯥꯎꯅꯤꯡꯕ ꯈꯔꯒ ꯃꯥꯅ ꯈꯤꯇꯪꯒ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯏꯌꯔ ꯐꯣꯔꯁꯁꯦ ꯃꯥꯅ ꯀꯌꯥ ꯄꯥꯝꯗꯦ ꯅꯨꯡꯁꯤꯗꯦ ꯑꯗꯨꯅ ꯃꯥꯅ ꯇꯧꯔꯛꯄ ꯊꯕꯛꯁꯦ ꯏꯆꯦꯅ ꯏꯄꯥꯝ ꯄꯥꯝꯗꯕ ꯏꯅꯨꯡ ꯅꯨꯡꯁꯤꯗꯕ ꯑꯃ ꯑꯣꯏꯈꯤꯕꯀꯣ ꯃꯇꯝꯗꯨꯗꯀꯣ ꯃꯥꯁꯦ ꯈꯜꯂꯦ ꯍꯥꯟꯅꯗꯤ ꯂꯣꯟꯅ ꯑꯅꯤꯁꯦ ꯀꯣꯏꯖꯕꯅꯦ ꯑꯩ ꯍꯥꯏꯗꯣꯛꯑꯒꯦꯗꯥꯅ ꯃꯥꯁꯦ ꯈꯜꯂꯦ ꯍꯥꯏꯗꯣꯛꯑ ꯀꯃꯥꯏꯅ ꯍꯥꯏꯗꯣꯛꯈꯤꯒꯦꯗ ꯍꯧꯖꯤꯛ ꯏꯌꯔ ꯐꯣꯔꯁꯇ ꯃꯥ ꯍꯥꯏꯔꯦ ꯅꯨꯄꯤ ꯑꯃ ꯐꯣꯟ ꯇꯧꯔꯛꯏ ꯈꯣꯠꯂꯛꯏ ꯑꯗꯣ ꯅꯪꯒ ꯈꯪꯅꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏ ꯈꯣꯠ ꯅꯝꯕꯔꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯑꯩꯅ ꯄꯤꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏ ꯑꯗꯩ ꯉꯁꯥꯏꯒꯤ ꯃꯃꯥꯒ ꯃꯆꯦꯒ ꯃꯃꯥꯒ ꯃꯆꯟꯅꯨꯄꯤꯒ ꯂꯥꯛꯑꯝꯕꯗꯣ ꯑꯗꯨꯁꯨ ꯀꯩꯅꯣꯅꯤ ꯑꯩꯅ ꯊꯥꯕꯅꯤ ꯈꯣꯠꯄꯅꯤ ꯉꯁꯥꯏꯒꯤ ꯃꯥꯗꯤ ꯃꯤꯁꯀꯣꯟ 84 ꯄꯥꯏꯈꯠꯂꯛꯇ ꯃꯥꯗꯤ ꯀꯞꯄꯣ ꯂꯥꯎꯕꯣ ꯇꯧꯔꯖꯥꯠꯅꯤꯗꯅ ꯃꯃꯥꯒ ꯃꯆꯟꯅꯨꯄꯤꯒꯗꯨꯗ ꯑꯗ ꯈꯥꯡꯉꯝꯗꯗꯅ ꯂꯥꯛꯈꯤꯕꯖꯥꯠꯅꯤ ꯑꯁꯦꯡꯕ ꯑꯗꯨꯝ ꯍꯥꯏꯗꯣꯛꯆꯕꯖꯥꯠꯅꯤ ꯏꯆꯦꯅ ꯀꯌꯥ ꯄꯥꯝꯐꯥꯠꯇꯕꯗꯒꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯩꯁꯨ ꯑꯩꯅ ꯅꯨꯡꯁꯤꯅꯕ ꯑꯩꯅ ꯄꯥꯝꯖꯕ ꯑꯃ ꯂꯩꯔꯦ ꯑꯩ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯒꯦ ꯃꯥꯗꯣ ꯑꯁꯥꯝ ꯔꯥꯏꯐꯜꯅꯤ ꯈꯣꯠꯄꯅꯤ ꯏꯆꯦ ꯁꯤꯠ ꯅꯥꯟꯅ ꯋꯥꯔꯤꯁꯦ ꯂꯤꯊꯣꯛꯑꯦꯀꯣ ꯑꯗ ꯃꯇꯝꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯒꯁꯤꯁꯨ ꯃꯥꯁꯨ ꯁꯨꯇꯤ ꯊꯣꯛꯂꯛꯄ ꯇꯥꯏꯃꯤꯡ ꯑꯣꯏꯕꯒꯤ ꯃꯥꯒꯁꯨ ꯑꯌꯥꯝꯕ ꯋꯥꯔꯤ ꯁꯥꯟꯅꯕꯀꯣ ꯅꯨꯄꯥꯁꯤ ꯌꯥꯗꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯈꯣꯠꯅꯨ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯛꯑꯕꯅꯤꯅ ꯅꯨꯡꯁꯤꯅꯁꯤ ꯑꯩꯅꯒ ꯀꯥꯏꯅꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯁꯤꯅꯤꯗ ꯑꯗ ꯏꯆꯦꯁꯤꯅ ꯃꯥꯒꯤ ꯑꯦꯛꯁꯀꯤ ꯋꯥꯔꯤ ꯇꯧꯁꯜꯂꯦ ꯍꯥꯏ ꯃꯥꯗꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯑꯦꯛꯁꯁꯦ ꯑꯩꯁꯨ ꯃꯥꯒ ꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤꯅꯔꯝꯃꯦ ꯑꯗꯣ ꯌꯦꯛ ꯑꯣꯏꯕꯗꯒꯤ ꯃꯤꯑꯣꯏꯕꯁꯦ ꯉꯝꯃꯣꯏ ꯈꯟꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯉꯝꯕꯅꯤ ꯑꯩꯁꯨ ꯃꯥꯒ ꯀꯥꯏꯅꯅꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯈꯤ ꯑꯗꯨꯕꯨ ꯇꯞꯅ ꯑꯗꯨꯝ ꯉꯝꯈꯤ ꯑꯩꯅꯗꯤ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯩꯀꯣ ꯍꯧꯖꯤꯛꯀꯤ ꯑꯦꯛꯁꯁꯦ ꯑꯗꯣ ꯃꯥꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯦ ꯑꯗꯣ ꯅꯪꯅꯁꯨ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗꯅ ꯑꯗꯣ ꯑꯩꯅꯗꯤ ꯅꯪꯗꯣ ꯅꯨꯡꯁꯤꯗꯦ ꯑꯩꯅꯗꯤ ꯃꯥꯁꯦ ꯅꯨꯡꯁꯤꯔꯨꯔꯦ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯒꯦ ꯁꯤꯅꯤ ꯑꯗ ꯑꯁꯥꯝ ꯔꯥꯏꯐꯜ ꯅꯨꯄꯥꯁꯦ ꯑꯩꯁꯦ ꯉꯝꯃꯣꯏ ꯑꯗꯨ ꯂꯥꯜꯂꯦ ꯑꯩ ꯍꯥꯏꯁꯦ ꯑꯁꯥꯝ ꯔꯥꯏꯐꯜ ꯅꯠꯇꯦꯀꯣ ꯁꯣꯏꯈꯤꯕꯅꯦ ꯍꯧꯖꯤꯛꯀꯤ ꯏꯌꯔ ꯐꯣꯔꯁꯁꯦ ꯃꯥꯁꯦ ꯑꯩ ꯉꯝꯃꯣꯏꯅ ꯍꯥꯏꯖꯩ ꯑꯗꯩ ꯃꯥꯅꯁꯨ ꯍꯥꯏ ꯅꯪ ꯊꯃꯣꯏꯗꯣ ꯌꯥꯝ ꯀꯜꯂꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯇꯁꯦꯡꯅ ꯍꯌꯦꯡꯋꯥꯏꯅꯦ ꯉꯁꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯋꯥꯔꯤꯁꯦ ꯍꯣꯏ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯗꯣ ꯃꯥꯅ ꯌꯥꯝ ꯋꯥꯔꯝꯒꯅꯤ ꯐꯔꯦ ꯑꯩ ꯃꯥꯒꯤꯗꯃꯛꯇꯗꯤ ꯂꯦꯞꯄꯒꯦ ꯑꯗꯣ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯌꯥꯝ ꯋꯥꯔꯛꯑꯕ ꯅꯪꯅ ꯁꯥꯊꯤꯅ ꯋꯥꯔꯛꯄ ꯃꯤꯀꯨꯞ ꯑꯃ ꯌꯥꯎꯔꯀꯥꯟꯗꯅꯦ ꯅꯪ ꯑꯩꯗꯤ ꯁꯨꯡꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯀꯅꯨꯀꯣ ꯅꯪ ꯅꯨꯡꯉꯥꯏꯔꯗꯤ ꯐꯔꯦꯀꯣ ꯑꯗꯣ ꯅꯪꯅ ꯋꯥꯔꯀꯥꯟꯗ ꯅꯪ ꯑꯩ ꯅꯤꯡꯁꯤꯡꯉꯛꯀꯅꯨꯀꯣ ꯀꯥꯏꯅ ꯍꯥꯏꯔꯝꯃꯦ ꯍꯧꯖꯤꯛꯀꯤ ꯏꯌꯔ ꯐꯣꯔꯁꯁꯤꯅꯀꯣ ꯄꯦꯟꯗꯕꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯁꯤ ꯌꯧꯅ ꯋꯥꯔꯦ ꯑꯗꯣ ꯍꯌꯦꯡꯋꯥꯏ ꯅꯪ ꯋꯥꯔꯀꯥꯟꯗꯁꯨ ꯃꯥꯗꯤ ꯅꯤꯡꯁꯤꯡꯉꯛꯄ ꯌꯥꯔꯣꯏ ꯁꯤꯅꯤ ꯃꯥ ꯍꯥꯏꯁꯦ ꯆꯨꯝꯗ꯭ꯔꯣ ꯆꯨꯝꯃꯤ ꯅꯤꯡꯁꯤꯡꯕ ꯌꯥꯔꯣꯏ ꯏꯆꯦ ꯅꯪ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯝꯃꯦ ꯑꯗꯨꯒ ꯌꯥꯝꯅ ꯀꯥꯎꯕ ꯉꯝꯗꯕ ꯅꯨꯡꯁꯤꯕ ꯍꯥꯏꯔꯒꯅꯅꯦ ꯉꯁꯥꯏꯒꯤ ꯐꯣꯟꯁꯦ ꯋꯥꯏꯇꯤꯡ ꯌꯥꯝꯅ ꯂꯩ ꯃꯣꯏ ꯕꯕꯥꯒꯤ ꯀꯩꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯋꯥꯏꯇꯤꯡ ꯂꯩꯌꯦꯅ ꯍꯧꯖꯤꯛ ꯏꯌꯔ ꯐꯣꯔꯁꯁꯦ ꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯏꯌꯔ ꯐꯣꯔꯁ ꯑꯣꯏꯕꯁꯦ ꯁꯤꯁꯤꯅ ꯐꯣꯟ ꯑꯃ ꯄꯤꯔꯝꯃꯦ ꯍꯥꯏꯕꯀꯣ ꯃꯇꯝ ꯀꯤꯄꯦꯗꯅꯦ ꯍꯥꯏ ꯑꯗ ꯃꯥꯅ ꯐꯣꯟ ꯑꯃꯗꯤ ꯂꯩꯒꯦ ꯑꯗ ꯐꯣꯟꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯈꯔꯗꯤ ꯊꯣꯛꯄ ꯍꯧꯅꯔꯕ ꯍꯥꯏꯇꯥꯔꯦ ꯄꯨꯔꯥꯗꯤ ꯊꯣꯛꯅꯗ꯭ꯔꯤꯕ ꯚꯤꯗꯤꯑꯣ ꯀꯣꯜ ꯋꯥꯔꯤ ꯁꯥꯟꯅꯕ ꯁ꯭ꯃꯥꯔꯠ ꯐꯣꯟꯁꯦ ꯁꯤꯁꯦ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯄꯩꯁꯥꯁꯦ
ꯃꯌꯥꯝ ꯇꯥꯡꯒꯦ ꯃꯇꯝꯗ 50,000 ꯄꯤꯒꯦꯔꯥ 70 ꯄꯤꯒꯦꯔꯥ ꯅꯪꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯂꯩꯒꯅꯤ ꯁꯛ ꯎꯅꯔꯒ ꯑꯩꯅ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯉꯦ ꯅꯪ ꯌꯥꯝ ꯃꯤꯁ ꯇꯧꯋꯦ ꯀꯣ ꯅꯪ ꯃꯤꯁ ꯇꯧꯕ ꯌꯥꯝ ꯌꯥꯎꯋꯦ ꯑꯩꯅ ꯁꯤꯗ ꯂꯩꯔꯒ ꯑꯗꯨꯒꯤ ꯐꯣꯟꯗꯨꯃꯇꯗꯤ ꯑꯩꯅ ꯅꯪꯒꯤ ꯂꯩꯔꯅꯤꯅ ꯍꯥꯏꯔꯝꯕ ꯖꯥꯠꯅꯤꯗꯀꯣ ꯑꯗꯣ ꯂꯩꯗ꯭ꯔꯤꯉꯩꯗ ꯀꯥꯏꯅꯊꯣꯛꯄꯤꯔꯦꯀꯣ ꯏꯆꯦꯅ ꯑꯗꯩ ꯀꯥꯏꯅꯔꯦ ꯃꯥꯅ ꯂꯣꯏꯁꯤꯜꯂ ꯀꯃꯥꯏꯅ ꯀꯥꯏꯅꯩꯒꯦ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯏꯆꯦꯁꯦ ꯃꯇꯝꯗ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤꯒ ꯋꯥꯔꯤ ꯑꯗꯨꯝ ꯇꯣꯏ ꯁꯥꯟꯅꯕ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯖꯥꯠꯅꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯥꯅ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯃꯥꯁꯦ ꯗꯨꯀꯥꯟꯗ ꯆꯠꯄ ꯀꯥꯟꯁꯤꯗ ꯐꯣꯟꯁꯦ ꯇꯥꯍꯧꯔꯕꯖꯥꯠꯅꯤ ꯗꯨꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯗꯨꯀꯥꯟꯗ ꯆꯠꯄꯒꯤ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯍꯧꯕꯁꯦ ꯗꯨꯀꯥꯟꯁꯤꯗꯕꯨꯅ ꯍꯥꯏ ꯗꯨꯀꯥꯟꯁꯤꯗ ꯑꯗꯨꯝ ꯃꯥꯡꯍꯧꯔꯕ ꯖꯥꯠꯅꯤꯗ ꯁꯤꯗꯒꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯕ ꯏꯆꯦꯅ ꯅꯝꯕꯔ ꯆꯤꯟꯐꯥ ꯄꯨꯍꯧꯕꯗꯤ ꯃꯥꯅ ꯈꯔ ꯅꯨꯡꯁꯤꯖꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯁꯤꯁꯤꯒꯤ ꯅꯝꯕꯔꯗꯤ ꯆꯤꯟꯐꯥ ꯄꯨꯍꯧꯔꯛꯄ ꯑꯗꯩ ꯑꯃꯗꯨꯗꯤ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯏꯌꯥꯔ ꯐꯣꯔꯁꯇꯣ ꯃꯥꯅꯗꯤ ꯐꯣꯟ ꯆꯠꯍꯟꯗꯕꯅꯦ ꯀꯥꯏꯅ ꯈꯜꯂꯝꯒꯗ꯭ꯔꯥ ꯑꯃꯗꯤ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯩ ꯑꯗꯨꯝ ꯄꯥꯎꯗꯤ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯄꯨꯔꯥ ꯇꯠꯈ꯭ꯔꯦꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯇꯥꯡꯅꯤꯀꯣ ꯁꯤꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯋꯥꯔꯤꯁꯦ ꯏꯆꯦꯅꯗꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯉꯕ ꯃꯇꯝꯗꯨꯗꯀꯣ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩ ꯇꯥꯏꯃꯤꯡꯒ ꯌꯥꯝ ꯊꯤꯅꯒ ꯂꯦꯝꯊꯣꯛꯄꯅꯤꯅ ꯏꯆꯦꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯖꯕꯗꯣ ꯅꯨꯄꯥꯅ ꯂꯦꯝꯊꯣꯛꯈꯤꯕꯁꯦ ꯅꯨꯄꯤꯅ ꯌꯥꯝ ꯉꯥꯎꯖꯩꯀꯣ ꯑꯗꯨꯗꯨꯒ ꯅꯦꯠꯋꯥꯛ ꯌꯥꯗꯕꯅꯤꯅ ꯈꯪꯕ꯭ꯔꯥ ꯑꯍꯤꯡꯁꯦ ꯇꯨꯝꯗꯕꯤꯗꯒ ꯑꯗꯨꯝ ꯉꯥꯏꯗꯣꯏꯅꯤ ꯅꯦꯠꯋꯥꯛ ꯌꯥꯔꯕ ꯍꯥꯏꯅ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯁꯨ ꯑꯍꯤꯡ ꯍꯧꯒꯠꯂ ꯗ꯭ꯌꯨꯇꯤꯒ ꯇꯧꯕꯁꯦ ꯁꯤꯗꯒ ꯐꯣꯟ ꯇꯧꯔꯒ ꯑꯍꯤꯡꯗꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯎꯋꯦ ꯑꯗꯒꯤ ꯆꯥꯛ ꯆꯥꯔꯕꯣ ꯈꯣꯠꯂꯕꯣ ꯇꯨꯝꯃꯣ ꯈꯣꯠꯂꯣ ꯍꯥꯏꯔꯒ ꯏꯔꯦꯟꯅ ꯍꯥꯏꯅꯔꯒ ꯇꯨꯝꯅꯈꯤꯕ ꯑꯣꯏꯔꯗꯤ ꯃꯗꯨ ꯐꯔꯦꯕ ꯋꯥꯔꯤꯁꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅ ꯄꯠꯀ ꯇꯠꯈ꯭ꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗꯕꯅꯤ ꯏꯆꯦꯁꯦ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯦꯌꯦ ꯑꯗꯩ ꯐꯣꯟ ꯅꯦꯠꯋꯥꯛ ꯌꯥꯔꯕ ꯌꯦꯡꯅ ꯅꯣꯡꯉꯥꯟꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯈꯤ ꯍꯥꯏꯌꯦ ꯁꯤꯗꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯣꯏꯔꯤꯁꯦ ꯁꯤꯁꯤꯒ ꯅꯨꯡꯁꯤꯅꯔꯒ ꯀꯩꯅꯣ ꯒꯥꯔꯗꯦꯟꯒꯨꯝꯕꯗ ꯌꯥꯝ ꯆꯠꯂꯦ ꯍꯥꯏꯌꯦꯀꯣ ꯏꯆꯦꯗꯤ ꯀꯛꯆꯤꯡ ꯒꯥꯔꯗꯦꯟ ꯑꯗꯩ ꯃꯤꯂꯤꯅꯤꯌꯝ ꯑꯗꯒꯤ ꯃꯇꯥꯏ ꯒꯥꯔꯗꯦꯟ ꯀꯥꯏꯅ ꯃꯇꯝꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯆꯠꯂꯦ ꯑꯗꯣ ꯅꯣꯡꯃ ꯃꯥꯁꯦ ꯃꯁꯛ ꯌꯦꯡꯒꯦ ꯈꯣꯠꯀꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯃꯕꯣꯛꯍꯣꯏꯅꯒ ꯇꯧꯔꯒ ꯃꯁꯛꯀ ꯌꯦꯡꯗꯅ ꯑꯗꯩ ꯁꯣꯏꯕꯨꯝꯒꯁꯦ ꯄꯤꯔꯛꯇꯅꯒ ꯇꯧꯒꯦ ꯍꯥꯏꯌꯦ ꯁꯤꯗꯒꯤ ꯆꯦꯟꯅꯤꯡꯕꯒꯤ ꯋꯥꯁꯦ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯍꯥꯏꯕꯀꯣ ꯆꯦꯟꯕꯁꯦ ꯏꯆꯦꯁꯤꯅꯗꯤ ꯌꯥꯗꯕ ꯉꯁꯥꯏ ꯃꯣꯏ ꯃꯃꯥꯗꯤ ꯂꯨꯍꯣꯡꯉꯛꯇꯦ ꯍꯥꯏꯌꯦꯕꯀꯣ ꯃꯣꯏ ꯕꯕꯥꯒ ꯂꯧꯈꯠꯂꯒ ꯇꯣꯛꯈꯤ ꯍꯥꯏ ꯑꯗꯨꯅ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯀꯩꯅꯣ ꯇꯧꯕꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯂꯨꯍꯣꯡꯕꯗꯣ ꯃꯥꯡꯒꯣꯟ ꯀꯥꯔ ꯂꯨꯍꯣꯡꯕꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯏꯆꯦꯁꯤꯅꯁꯨ ꯃꯃꯥꯒꯤ ꯅꯤꯡꯕꯁꯦ ꯊꯨꯡꯍꯟꯒꯦꯅ ꯈꯟꯖꯕꯗꯣ ꯃꯥꯅ ꯑꯍꯟꯁꯨ ꯑꯣꯏꯕꯅꯤꯅ ꯃꯃꯥꯒꯤ ꯑꯋꯥꯕꯁꯤꯁꯨ ꯎꯔꯛꯄꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯒꯤ ꯏꯆꯦꯅꯁꯨ ꯄꯥꯝꯖꯕꯗꯤ ꯃꯣꯏꯁꯦ ꯑꯦꯡꯒꯦꯖ ꯇꯧꯔꯦꯀꯣ ꯑꯦꯡꯒꯦꯖ ꯇꯧꯔꯒ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯔꯦ ꯑꯗꯣ ꯅꯨꯡꯁꯤꯅꯔꯀꯥꯟꯁꯤꯗ ꯏꯆꯦꯁꯦ ꯄꯥꯎ ꯑꯃ ꯇꯥꯏꯌꯦꯕ ꯄꯥꯎꯁꯦ ꯀꯃꯥꯏꯅ ꯇꯥꯒꯦꯗ ꯉꯁꯥꯏꯒꯤ ꯏꯆꯦꯒꯤ ꯐꯥꯔꯁ ꯂꯞꯇꯣ ꯑꯦꯛꯁꯇꯣ ꯃꯥꯁꯦ ꯂꯨꯍꯣꯡꯗꯣꯔꯦꯅ ꯇꯥꯕꯁꯤꯗ ꯏꯆꯦꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯕꯗꯣ ꯑꯣ ꯃꯥꯁꯦ ꯃꯤꯒꯤ ꯑꯣꯏꯈꯤꯗꯣꯔꯦꯀꯣ ꯍꯣꯏ ꯑꯩ ꯏꯁꯥꯗꯤ ꯃꯤꯒꯤ ꯑꯣꯏꯔꯦꯀꯣ ꯑꯩꯁꯦ ꯂꯝꯂꯥꯟꯕ ꯑꯃꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯅꯪꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯁꯨ ꯂꯝꯂꯥꯟꯕꯤ ꯑꯃꯒꯤ ꯑꯣꯏꯈꯤꯗꯣꯔꯦꯀꯣꯅ ꯈꯜꯂꯒ ꯉꯁꯥꯏꯒꯤ ꯊꯃꯣꯏꯗꯗꯤ ꯃꯥꯅ ꯅꯨꯡꯁꯤꯊꯣꯛꯈ꯭ꯔꯦꯗꯅꯀꯣ ꯊꯃꯣꯏꯁꯤꯗ ꯐꯥꯔꯁ ꯂꯞꯅꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯁꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯉꯩ ꯃꯉꯣꯟꯗ ꯇꯝꯖꯈꯤꯕꯅ ꯀꯥꯎꯕ ꯉꯝꯖꯗꯕꯗ ꯃꯥꯅ ꯐꯣꯟꯁꯦ ꯇꯧꯋꯦ ꯍꯥꯏꯌꯦꯀꯣ ꯃꯥꯅ ꯂꯧꯗꯣꯔꯤ ꯅꯨꯄꯤꯁꯤꯅ ꯃꯥꯅ ꯈꯪꯅꯈꯤꯕ ꯅꯨꯄꯤꯗꯣ ꯑꯣꯏꯖꯥꯠꯂꯥ ꯀꯥꯏꯅ ꯈꯜꯂꯒ ꯐꯣꯟꯒ ꯇꯧꯋꯦ ꯄꯥꯏꯔꯛꯑꯦ ꯍꯥꯏꯀꯣ ꯄꯥꯏꯔꯒ ꯏꯆꯦꯁꯤꯅ ꯏꯆꯝ ꯆꯝꯅꯅꯤ ꯁꯤꯗ ꯐꯠꯇꯕ ꯂꯝꯆꯠ ꯑꯗꯨ ꯑꯗꯥꯒꯤ ꯑꯝꯇ ꯅꯠꯇꯦ ꯏꯆꯝ ꯆꯝꯅ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯂꯣꯏꯅꯔꯝꯕꯒꯤ ꯍꯥꯏꯕꯖꯥꯠꯅꯤ ꯅꯪꯗꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯈꯣꯠꯂꯤꯕꯣ ꯀꯥꯏ ꯍꯪꯅꯔ ꯅꯪꯗꯣ ꯂꯨꯍꯣꯡꯗꯣꯔꯦ ꯍꯥꯏ ꯅꯪꯅ ꯑꯃꯨꯛ ꯈꯪꯅꯕ ꯅꯨꯄꯤꯗꯨꯔꯣ ꯈꯣꯠꯇꯣꯔꯣ ꯑꯧ ꯃꯥꯅꯦ ꯈꯣꯠꯄꯅꯦꯅ ꯍꯥꯏꯔꯛꯄꯖꯥꯠꯅꯤꯗ ꯅꯨꯄꯥꯁꯤꯅꯀꯣ ꯑꯗꯣ ꯑꯣ ꯍꯥꯏꯔꯒ ꯏꯆꯦꯁꯦ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯃꯥꯅ ꯈꯪꯅꯤꯡꯕꯗꯣ ꯈꯪꯉꯦꯗ ꯑꯩꯁꯦ ꯃꯧꯅꯤꯗ ꯑꯩ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯀꯥꯏ ꯈꯟꯕꯅꯤ ꯃꯥ ꯊꯝꯃꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯊꯝꯈ꯭ꯔꯦ ꯑꯗ ꯏꯆꯦꯒꯤ ꯏꯄꯨꯔꯣꯏꯕꯁꯦꯀꯣ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯐꯩꯌꯦ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯐꯕꯗꯣ ꯀꯣ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯖꯩꯌꯦꯕꯀꯣ ꯑꯗꯩ ꯁꯤꯗꯒꯤ ꯑꯗꯨꯝ ꯑꯉꯥꯡꯒ ꯌꯥꯎꯔꯕ ꯃꯇꯨꯡ ꯃꯌꯥꯝ ꯀꯨꯏꯔꯀꯥꯟꯗ ꯆꯣꯡꯊꯣꯔꯛꯑꯦ ꯍꯥꯏꯌꯦ ꯍꯥꯏꯗꯤ ꯂꯝꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯥꯞꯅꯕ ꯉꯥꯛꯇ ꯑꯣꯏꯗꯕꯅꯤꯅ ꯑꯦꯐꯕꯤꯗ ꯀꯩꯗ ꯊꯣꯛꯂꯛꯄ ꯀꯥꯟꯁꯦ ꯐ꯭ꯔꯦꯟꯁꯦ ꯑꯗꯨꯋꯥꯏꯒꯤ ꯑꯗꯨꯝ ꯂꯝꯗꯣ ꯅꯛꯅꯕ ꯉꯥꯛꯇ ꯑꯣꯏꯕꯒꯤ ꯊꯣꯛꯂꯛꯄ ꯖꯥꯠꯅꯤꯗ ꯏꯆꯦꯒꯤ ꯐꯥꯔꯁ ꯂꯞꯁꯦꯀꯣ ꯑꯗ ꯊꯣꯛꯂꯛꯄ ꯀꯥꯟꯁꯤꯗ ꯏꯆꯦꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯍꯦꯛꯇ ꯑꯗꯨꯝ ꯃꯥꯁꯨ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁꯁꯦ ꯊꯥꯖꯤꯜꯂ ꯑꯗꯨꯝ ꯑꯦꯛꯁꯦꯞ ꯇꯧꯔꯦ ꯍꯥꯏꯀꯣ ꯇꯧꯔꯀꯥꯟꯁꯤꯗ ꯅꯣꯡꯃ ꯃꯦꯁꯦꯁ ꯊꯥꯔꯛꯄꯖꯥꯠꯅꯤꯗ ꯃꯦꯁꯦꯟꯖꯔꯗꯀꯣ ꯅꯨꯡꯉꯥꯏꯔꯤꯕ ꯈꯣꯠꯂꯤꯕꯅ ꯑꯗꯩ ꯏꯆꯦꯁꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯈꯨꯝꯃꯒ ꯅꯪ ꯅꯝꯕꯔ ꯑꯝꯇ
ꯄꯥꯝꯃꯤ ꯁꯤꯅꯦꯕ ꯏꯆꯦꯒꯤ ꯅꯝꯕꯔꯁꯦ ꯏꯆꯦꯅ ꯑꯁ ꯅꯝꯕꯔꯗꯤ ꯄꯤꯔꯔꯣꯏꯒꯦꯅ ꯍꯥꯏꯕꯖꯥꯠꯅꯤ ꯅꯝꯕꯔꯗꯤ ꯄꯤꯔꯔꯣꯏꯅ ꯑꯗ ꯃꯦꯁꯦꯟꯖꯔꯗ ꯐꯣꯟ ꯇꯧꯔꯛꯄ ꯌꯥꯏꯌꯦꯁꯦ ꯏꯆꯦꯁꯦ ꯑꯝꯇ ꯈꯪꯗꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯁꯨꯈꯪ ꯈꯪꯗꯦꯕꯀꯣ ꯑꯁꯦꯡꯕꯩ ꯈꯪꯗꯦ ꯇꯧꯁꯜꯂꯛꯄꯖꯥꯠꯅꯤ ꯏꯆꯦꯁꯦ ꯈꯪꯉꯤ ꯀꯩꯅꯣꯅꯦ ꯀꯥꯏꯅꯒ ꯑꯗ ꯈꯪꯉꯒ ꯐꯣꯟꯁꯦ ꯄꯥꯏꯈꯠꯁꯤꯔꯥ ꯄꯥꯏꯈꯠꯂꯣꯏꯁꯤꯔꯥ ꯀꯥꯏꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩꯁꯤꯗ ꯇꯧꯔꯛ ꯍꯥꯏꯗꯤ ꯈꯜꯂꯒ ꯂꯩꯉꯩꯗ ꯐꯣꯟꯁꯦ ꯔꯤꯡꯁꯦ ꯂꯦꯞꯈ꯭ꯔꯦꯀꯣ ꯂꯦꯞꯈ꯭ꯔꯒ ꯑꯃꯨꯛꯁꯨ ꯍꯜꯂꯒ ꯇꯧꯔꯦ ꯄꯥꯏꯈꯠꯂꯦꯀꯣ ꯏꯆꯦꯁꯦ ꯍꯜꯂꯣꯅ ꯍꯥꯏ ꯀꯥꯟꯁꯤꯗ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯈꯪꯍꯧꯗꯦꯅꯦ ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤꯅꯦ ꯀꯥꯏꯅ ꯇꯧꯔꯛꯄꯖꯥꯠꯅꯤꯗꯀꯣ ꯏꯆꯦꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕꯩꯀꯣ ꯅꯪꯁꯦ ꯌꯥꯝ ꯐꯕꯅꯦ ꯅꯪꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛꯇꯗ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯇꯝꯗꯨꯗ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯈꯤꯕ ꯑꯗꯣ ꯅꯨꯄꯥ ꯑꯃꯒꯤꯁꯨ ꯅꯤꯡꯉꯝꯗꯕ ꯀꯔꯤ ꯂꯩꯕꯅꯅꯣ ꯅꯠꯇ꯭ꯔꯒ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯟꯅꯔꯕ ꯉꯥꯛꯇꯅꯤ ꯑꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯤꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯏꯆꯝ ꯆꯝꯅ ꯉꯥꯛꯇ ꯉꯥꯏꯔꯦ ꯉꯁꯥꯏꯒꯤ ꯀꯔꯤ ꯈꯟꯕꯅꯣ ꯍꯥꯏꯕꯗꯤ ꯑꯗꯨꯃꯛꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯒ ꯏꯕꯥꯅꯤ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯅꯨꯡꯁꯤꯅꯁꯦ ꯍꯥꯏꯕꯗꯤ ꯅꯠꯇꯕꯀꯣ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯑꯣꯏꯅ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯇꯣ ꯈꯤꯇꯪꯗꯪ ꯑꯣꯏꯔꯁꯨ ꯐꯣꯡꯗꯣꯛꯅꯤꯡꯕ ꯆꯤꯊꯅꯟꯗꯍꯧꯕ ꯋꯥꯔꯤꯒ ꯂꯩꯕꯖꯥꯠꯅꯤꯗ ꯑꯗꯩ ꯇꯧꯔꯛꯑꯒ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏ ꯏꯆꯦꯗ ꯅꯣꯏꯔꯣꯝꯗ ꯆꯠꯄꯁꯦ ꯅꯪꯁꯦ ꯃꯍꯧꯁꯥꯒꯨꯝꯅ ꯊꯣꯛꯂꯛꯀꯗꯕ ꯑꯣꯏꯗ ꯅꯤꯡꯉꯦ ꯍꯥꯏꯗꯤ ꯅꯁꯝꯒ ꯏꯁꯥꯡ ꯁꯥꯡꯉꯒ ꯅꯃꯥꯏ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯒ ꯑꯗꯨꯝ ꯑꯩ ꯂꯥꯛꯄ ꯀꯥꯟꯗꯒ ꯊꯣꯛꯂꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯇꯕꯩ ꯑꯗꯨꯝ ꯅꯤꯡꯉꯤ ꯈꯪꯍꯧꯗꯦꯀꯣ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯍꯣꯡꯉꯦ ꯈꯣꯠꯂꯦ ꯀꯥꯏꯅꯒ ꯍꯥꯏꯔꯛꯈꯤ ꯍꯥꯏ ꯏꯆꯦꯁꯦ ꯍꯣꯏ ꯀꯥꯏꯅ ꯍꯥꯏꯔꯒ ꯁꯤꯗꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯌꯥꯝꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇꯦ ꯃꯔꯛꯇ ꯏꯆꯝ ꯆꯝꯅ ꯍꯥꯏꯐꯦꯠ ꯍꯪꯅꯕꯗꯨ ꯈꯛꯇꯅꯦꯕꯀோ ꯃꯥꯁꯦ ꯊꯕꯛꯇꯤ ꯇꯧꯗꯦꯀꯣ ꯊꯕꯛꯇꯤ ꯇꯧꯗꯦ ꯑꯗꯣ ꯄꯩꯁꯥ ꯃꯣꯏ ꯏꯃꯨꯡꯁꯦ ꯑꯗꯨꯝ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯑꯣꯏꯕꯩꯔꯥ ꯈꯣꯠꯄꯒꯤꯔꯥ ꯑꯗꯨꯝ ꯍꯥꯟꯅ ꯂꯩꯕ ꯐꯤꯕꯝꯗꯨꯒꯤ ꯆꯥꯡ ꯇꯥꯗꯅ ꯆꯥꯡ ꯍꯦꯟꯒꯠꯅ ꯂꯩ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ ꯑꯗꯨꯃꯥꯏꯅ ꯄꯥꯎ ꯇꯥꯕꯁꯤꯗ ꯏꯆꯦꯁꯤꯅꯁꯨ ꯌꯥꯝ ꯍꯔꯥꯎꯖꯕꯗꯣ ꯑꯗꯨꯒ ꯏꯆꯦꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕ ꯑꯃꯅꯀꯣ ꯏꯆꯦꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯁꯦ ꯃꯥꯅ ꯏꯆꯦꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯧꯕ ꯃꯃꯤꯡꯁꯦ ꯅꯨꯡꯁꯤꯕꯤꯅ ꯀꯧꯋꯦ ꯍꯥꯏ ꯏꯆꯦꯁꯤꯅꯗꯤ ꯗꯗꯥ ꯍꯥꯏꯅ ꯀꯧꯋꯦ ꯍꯥꯏꯕꯀꯣ ꯑꯗ ꯅꯨꯡꯁꯤꯕꯤ ꯐꯣꯟ ꯄꯥꯏꯔꯛꯄ ꯈꯨꯗꯤꯡꯒꯤꯅꯦ ꯅꯨꯡꯁꯤꯕꯤꯅ ꯍꯦꯛꯇ ꯀꯧꯕꯖꯥꯠꯅꯤꯗ ꯏꯆꯦꯁꯤꯅ ꯅꯣꯡꯃ ꯍꯥꯏꯒꯦ ꯍꯥꯏꯀꯣ ꯁꯤꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤꯅꯤ ꯁꯤꯁꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯅ ꯀꯧꯔꯛꯏꯗꯣ ꯐꯣꯟꯁꯦ ꯃꯤ ꯑꯇꯣꯞꯄꯅ ꯄꯥꯏꯔꯗꯤ ꯆꯣꯞꯆꯅꯤꯒ ꯍꯥꯏꯕꯖꯥꯠ ꯑꯗ ꯋꯥꯔꯤ ꯇꯧꯊꯔꯛꯑꯦꯀꯣ ꯏꯆꯦꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯅ ꯑꯁ ꯑꯗꯨꯃꯥꯏꯅꯒ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯃꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯁ꯭ꯋꯥꯏꯗ ꯐꯣꯟ ꯇꯧꯕ ꯅꯨꯡꯁꯤꯕꯤ ꯀꯧꯔꯒ ꯃꯣꯏ ꯃꯄꯥ ꯑꯣꯏꯅ ꯄꯥꯏꯈꯠꯂꯛꯇꯅ ꯆꯣꯞꯇꯅ ꯃꯣꯏ ꯃꯌꯥꯝ ꯅꯣꯛꯑꯦ ꯀꯥꯏꯅ ꯁꯨꯃꯥꯏꯅꯒ ꯇꯝꯃꯛꯑꯦ ꯍꯥꯏꯌꯦ ꯏꯆꯦꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯏꯕꯨꯡꯁꯦ ꯃꯥꯁꯦ ꯃꯕꯨꯛ ꯃꯔꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯞꯄꯦ ꯍꯥꯏꯌꯦ ꯉꯁꯤ ꯐꯥꯎꯗ ꯂꯩꯃꯤꯟꯅꯕꯁꯤꯗ ꯊꯃꯣꯏ ꯁꯣꯛꯄ ꯌꯥꯕ ꯋꯥꯁꯦ ꯅꯣꯡꯃꯇ ꯍꯥꯏꯗꯕꯖꯥꯠꯅꯤꯗ ꯈꯪꯗꯦ ꯌꯥꯝ ꯐꯕ ꯅꯨꯄꯥ ꯑꯝꯗ ꯊꯨꯡꯉꯦ ꯏꯆꯦꯁꯦꯀꯣ ꯃꯥ ꯃꯁꯥꯅꯁꯨ ꯑꯩꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯩꯌꯦꯅ ꯈꯟꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯐꯩ ꯏꯆꯦ ꯅꯨꯄꯥ ꯑꯐꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯐꯩꯀꯣ ꯅꯨꯄꯥ ꯐꯠꯇꯕꯗ ꯊꯨꯡꯕꯁꯤ ꯃꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯤꯗꯅ ꯍꯨꯏꯁꯤꯁꯨ ꯌꯥꯝ ꯐꯔꯛ ꯇꯥꯏ ꯁꯤꯅꯤ ꯏꯆꯦꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯒꯤ ꯋꯥꯔꯤ ꯑꯗꯣ ꯏꯆꯦꯁꯤꯅ ꯃꯥꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇꯒꯤ ꯋꯥꯍꯩ ꯈꯔ ꯊꯝꯕꯤꯔꯛꯑꯦꯀꯣ ꯑꯔꯣꯏꯕꯗ ꯃꯔꯨ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯕꯤꯗ꯭ꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯗ ꯏꯆꯦꯁꯤꯅ ꯍꯥꯏꯔꯛꯏꯁꯦ ꯅꯨꯄꯥꯁꯤꯡꯅꯀꯣ ꯅꯨꯡꯁꯤꯅꯔꯤꯕ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯁꯤꯡꯁꯤꯅ ꯄꯣꯠ ꯌꯥꯝ ꯄꯤꯔꯛꯄ ꯑꯗꯩ ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯗꯣ ꯄꯥꯝꯃꯨꯅꯨ ꯇꯁꯦꯡꯅ ꯌꯥꯝ ꯂꯧꯔꯨꯔꯒꯗꯤ ꯃꯣꯏꯁꯨ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯂꯧꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯏꯆꯦꯁꯨ ꯃꯥꯁꯨ ꯉꯁꯥꯏꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯀꯥꯏꯅꯒꯤꯀꯣ ꯑꯗꯒꯤ ꯏꯌꯥꯔꯐꯣꯔꯁꯁꯨ ꯀꯥꯏꯅꯒꯤ ꯑꯗꯨꯕꯨ ꯑꯆꯦꯠꯄ ꯃꯔꯤꯗꯣ ꯊꯝꯈꯤꯗꯕꯅꯤꯅ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕ ꯃꯩꯆꯥꯛꯇꯨꯅ ꯑꯃꯅꯤ ꯑꯗꯨ ꯅꯠꯇꯕ ꯇꯣꯉꯥꯟꯅ ꯃꯟꯊꯥ ꯁꯥꯕ ꯏꯁꯥꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯖꯕꯗꯣꯀꯣ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯄ ꯄꯨꯟꯁꯤ ꯂꯩꯈꯥ ꯇꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯛꯇꯤ ꯑꯣꯏꯗꯦ ꯑꯗꯨꯅ ꯂꯥꯏꯕꯛ ꯊꯤꯗꯅꯕ ꯍꯣꯠꯅꯕꯤꯌꯣꯅ ꯏꯆꯦꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯕꯤꯔꯛꯏ ꯐꯔꯦ ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯨꯏꯅꯁꯨ ꯈꯔ ꯌꯦꯠꯂꯦ ꯑꯗꯨꯒ ꯑꯩꯁꯦ ꯉꯁꯤ ꯇꯦꯟꯁꯟ ꯌꯥꯝ ꯋꯥꯡꯃꯟꯕꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯋꯥꯔꯤꯁꯦ ꯁꯦꯌꯔ ꯇꯧꯕ ꯀꯥꯟꯗ ꯁꯣꯏꯈꯤꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯑꯗꯣ ꯍꯥꯟꯅꯒꯨꯝꯅ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯕ ꯑꯗꯨꯃꯥꯏꯅ ꯉꯁꯤꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ